Pandare. Tongnaba tawrse ngasigi topic si nan mamang thamjage ba Sambrugi duda Wathouba haitare sida hoba khara khudon tamjage aduga amuk sida dugi matungda kugi mai gi saruk su khara thamjage aduga nangagadi khubak ki matang su khubak khusa singi matang su thamjage aduga nangdragana khusa gi na yeng orsa I thamnaba tawjarake Sarda Lastram, hi. Okay, hi, Sarda. Okay, mayam lakpiro. Pung apantare. Kuman James. Yeah, bahor say. Okay, hojarage. Okay, atang minute. Hek, live ek hoboga hobusin waide. Aduna minute amagum matang di yeng siko. Saron hari besing uji lakpiri singsi. Nunti ki pung apande koi tengna pung akene yam gana. Saron Kens. Okay, Sarda Lastram, Victory, Kaksing Dabam. Sir Kinjang Jage, I Kangshui Jajare. Sharon Kens, hello, okay, hello. Sophia Lesang Tem, hi bro, Sakjarbo, Kemitan Jage, Sakjare, Kangshui Jare. Nivas Lighton Jam, Horse, okay, Horse. Kurajam Priyanka, Kemitan Jage, Tamong City, Kangshui Jare. Hi, Kakase, Kelamde no, Tina Devi, I Herok the Guinea. Okay, then Ranjita Ras, hi sir, okay, hi. Brogi is Nupa, yam nungsi, hi, I'm the dogs. Hi. Hi, ma'am. Hi, ma'am. Hi, ma'am. Saksana, bro. Saksana, bro. Lady don't do it for the night. I am because could papa because and how I'm bringing sing bring. Hi, ma'am. Ako papa because and I don't subscribe to you, please. Si. Hi. Daddy. What'd you get? Could papa get. My papa because and do you, please. Đấy con. Class kia kar gay. Đấy con. I class KG1. KG1 ka di corona la kre ayo. I KG1 ka di corona la kre. Ada pan. Ya, pa horo ke ko. Se, ye horo ke. Anti. Where's your hungry? Di hotspot thare ne ko. Okay, kami nam legre ang atang chani pa si lebi sida dag kaya okra kakasi kelam hai sar ya okra bro chan pa dem nusi okay saron kas okay thank you roji chanu hai ko asi pung mapan tare ni papan horis ko Umbra? Okay, then bro, Corona sibu kamai torge Common James. Corona si sum pang sana deri. Corona si talk taba mapanda talk taba sino koi bias ne. Okay, Dubai di thoe. Tina devi kaka khutta Sambru thongbai si semo okay ojik yorani Sambrugi nan walo bukhara sum yorani ojik ko. Sarong kes hi boy kemin koge lo halo. Kemin koge. My name is Tinishan. Can I? My name is Tinishan. Okay. Kamu hangapkan cuma hari kiko. Komen pa mo idea ko. Toino goti mem kadang makada ako si message sum lakine lingai ko. Sum lakine ko. Aduga kadang makada mini di udaba ngak thangat pa jadi uba Sambru hamo tunge mugda biro okay harke etan them jenibla ngasidi nangi jenibla ngasid la yam nuai sarong ken sare okay live yamba viewers 100 yohan kise okay yoholo
Pure Sunset yaudrasum ai horani. Okay, ahanbagi ngatang nuaiden tobane ko. Sakre class kya karge lere then the common sense bro horse ngai bore. Okay, hojarge yamba sin ahal mane sin ahane. Aduga yam nungsie kai min kauge hare mingam ka hai ko. Leo crazy hai bo sakjar bai. Visita hai, okay hai. Then gotimayom thoinu khadang makhada sambru thongbugi okay haijarake yaurani ko. Fajana yumda larik pau ko hoi hayo. Hoi. Then sanjit lenga ko. Sinama kana haibne ni nangbo. Aduga tamo sagakta sambru thongbai se kai folege. Hojik aina parakpasidi yaurokpre yangsi yauroktragadi amuk kona ai sum harake ko kano tai kogi WhatsApp dorso natraga si duaraga sum yengse. Aduga thaja tombi hai okay hai common sense horse bro horge mayam lights mayam dipak lai lakpire eno mayam dipak lai adagi common sense bro kutta okay nusi angang se kum gina ma aduga ke school tamge Kau ba Corona lady school kai the mami kau mami Springfield school ka okay am nusie ngaka ko hai sarse tingo jalan aduga okay ai hujjarage ma'am comment ma'am si inau singa ji sulae abi kabita sulae okay Nandini lae abungo yam nungsiye hai thank you daigo thank you phajano thank you haro thank you ma'am okay now let's start sitamko pai ba diko adu uro si message sam lakne ba du ninga resgo okay boy mapan thokno ko hai corona ki hayo mo se thoi papai live yeng ne risin okay nupagi hana thamjarake nupagi Wathouba aduga hana haiki bisu yawe adu result manada bakra yawe animak oibi abai tare aduna ahan bada nupagi sambru thung bagi maramda khara haijarake nupagi sambru thung base haksang da sambru thung bada tu horabadi marai bak thiba amasung awaba oigali kon sambru thunge adu sambru mathak dai ko ge tu hoba leitra sam hobu gumba ko adu afaba nate habeneda machine han ai habri haude sorry camera pai na masa adu tumuro sa na ka kon aduga sambruna koi hakjang de any part da hakjang de sambru thung matam da sambru du da ikona sam hogolak play or natraga tu hogolak play madu sing do awabu oigan bagi khudam ne haibane aduga sambru thung ne badu da tu na sang na horaba yam sang na hoki bai targadi tu oina adu orgadi amuk chu phai hairi ba ko ha that means ikona sambru se karina hakanda sambru thungba mafam sida tu si am pikna hobu taragadi fatte yam sangna amakak kuma hogi taradi fai haiba aduga haksangi injury mayon aduda lawthokkan bo oi then pukta nupagi ni ko haise pukta sambru thungba matamda asa thak marang kaina fangali hai aduga posei mal changsu fangali thoina watpa legande
ꯑꯗꯨꯒ ꯃꯊꯪꯗ ꯅꯨꯄꯥꯒꯤ ꯑꯣꯏꯅ ꯁꯝꯕ꯭ꯔꯨꯗꯨꯅ ꯍꯛꯆꯥꯡꯗ ꯍꯥꯏꯕꯗꯤ ꯐꯤꯅꯨꯡꯗ ꯀꯣ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠꯇ ꯊꯨꯡꯂꯕꯗꯤ ꯀꯥꯝꯒꯤ ꯃꯊꯛꯇ ꯀꯥꯝꯒꯤ ꯊꯕꯛꯇ ꯌꯥꯝꯅ ꯉꯥꯎꯒꯟꯕ ꯑꯣꯏ ꯑꯗꯨꯒ ꯃꯆꯥ ꯃꯁꯨꯁꯨ ꯌꯥꯝꯒꯜꯂꯦ ꯍꯥꯏ ꯃꯤ ꯑꯗꯨꯒꯤ ꯑꯁꯥꯗꯨ ꯀꯥꯝꯒꯤ ꯊꯕꯛꯇ ꯌꯥꯝꯅ ꯄꯥꯝꯒꯟꯕ ꯑꯣꯏ ꯑꯗꯨꯒ ꯅꯨꯡꯉꯥꯏꯖꯕ ꯑꯣꯏꯒꯜꯂꯤ ꯍꯥꯏ ꯑꯣꯀꯦ ꯑꯗꯨꯒ ꯊꯕꯛ ꯇꯧꯕ ꯈꯨꯗꯤꯡ ꯄꯨꯛꯅꯤꯡ ꯈꯔ ꯇꯊꯛ ꯑꯏꯪꯕ ꯑꯣꯏꯒꯜꯂꯤ ꯃꯔꯨꯞ ꯃꯄꯥꯡꯗꯤ ꯊꯣꯏꯅ ꯋꯥꯠꯇꯦ ꯀꯥꯝꯒꯤ ꯈꯦꯜꯗ ꯉꯥꯎꯃꯟꯗꯨꯅ ꯃꯃꯩꯗ ꯄꯨꯟꯁꯤꯒꯤ ꯃꯍꯥꯝ ꯇꯥꯔꯛꯄ ꯈꯔ ꯌꯥꯎꯔꯛꯏ ꯍꯥꯏ ꯃꯁꯤ ꯅꯨꯄꯥꯒꯤ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯨꯄꯥꯒꯤ ꯈꯗꯥꯡꯗ ꯉꯁꯥꯏ ꯈꯗꯥꯡꯗ ꯍꯪꯕꯤꯔꯛꯈꯤꯕ ꯈꯔ ꯌꯥꯎ ꯃꯥꯜꯂꯦ ꯈꯗꯥꯡꯒꯤꯗꯣ ꯍꯥꯏꯖꯔꯛꯀꯦ ꯅꯨꯄꯥꯒꯤꯀꯣ ꯅꯨꯄꯥꯒꯤ ꯈꯗꯥꯡꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯋꯥꯊꯩ ꯂꯥꯟꯊꯩꯕ ꯑꯃꯗꯤ ꯑꯐꯥꯐꯨꯟ ꯇꯧꯕ ꯐꯪꯒꯜꯂꯤ ꯍꯥꯏ ꯑꯩꯈꯣꯏ ꯋꯥꯁꯤ ꯑꯆꯨꯝꯕ ꯈꯔ ꯉꯥꯡꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯈꯔ ꯇꯧꯒꯜꯂꯦꯅ ꯍꯥꯏ ꯗꯦꯟ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯈꯣই ꯅꯨꯄꯥꯒꯤ ꯈꯣꯡꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯃꯔꯝ ꯆꯥꯗꯕꯗ ꯄꯪꯆꯠ ꯆꯠꯀꯟꯕ ꯑꯣꯏ ꯑꯗꯨꯒ ꯏꯀꯥꯏꯕꯁꯨ ꯅꯪꯒꯜꯂꯤ ꯃꯤꯒꯤ ꯂꯥꯡꯗ ꯊꯨꯒꯜꯂꯤ ꯍꯥꯏ ꯃꯆꯥ ꯀꯦꯃꯦꯔꯥꯁꯨ ꯌꯥꯔꯣꯏꯌꯦ ꯃꯤꯒꯤꯅꯦ ꯂꯥꯎ ꯂꯥꯎ ꯂꯥꯛꯑꯣ ꯃꯔꯝ ꯃꯣꯛꯄꯅꯦ ꯃꯔꯝ ꯃꯣꯛꯄꯅꯦ ꯃꯔꯝ ꯃꯣꯛꯄꯅꯦ ꯂꯥꯎ ꯄꯨꯔꯣ ꯂꯥꯎ ꯍꯣꯏ ꯌꯥꯔꯦ ꯂꯥꯎ ꯍꯩ ꯂꯥꯎ ꯂꯥꯛꯑꯣ ꯑꯣꯀꯦ ꯑꯗꯨꯅ ꯅꯥꯎ ꯅꯤꯄꯥꯒꯤ ꯂꯥꯏꯕꯛꯇ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯂꯥꯏ ꯒꯨꯔꯨꯒꯤ ꯁꯦꯕꯥ ꯇꯧꯒꯜꯂꯤ ꯙꯔꯃꯗ ꯃꯥꯏ ꯑꯣꯟꯁꯤꯟꯒꯜꯂꯤ ꯃꯃꯩꯗ ꯃꯤꯡꯆꯠ ꯂꯩꯕ ꯊꯕꯛ ꯇꯧꯒꯜꯂꯤ ꯀꯂꯥ ꯕꯤꯗ꯭ꯌꯥꯁꯨ ꯌꯥꯝꯅ ꯄꯥꯝꯒꯟꯕ ꯑꯣꯏ ꯑꯗꯨꯒ ꯅꯨꯄꯥꯒꯤ ꯃꯤꯠꯇ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯃꯤ ꯑꯇꯣꯞꯄꯅ ꯅꯥꯎꯀꯣꯟꯕ ꯑꯣꯏꯒꯜꯂꯤ ꯍꯥꯏ ꯑꯗꯨꯒ ꯄꯣꯠꯂꯣꯏꯗ ꯃꯆꯥ ꯃꯅꯥꯏꯒꯤ ꯃꯔꯝꯗ ꯕꯦꯔꯥ ꯊꯥꯡꯕ ꯑꯣꯏꯗꯨꯅ ꯊꯃꯣꯏꯗ ꯑꯋꯥꯕ ꯃꯩꯆꯥꯛ ꯐꯪꯒꯜꯂꯤ ꯍꯥꯏ ꯑꯗꯨꯅ ꯄꯨꯛꯇ ꯁꯝꯕ꯭ꯔꯨ ꯊꯨꯡꯕ ꯌꯥꯎꯈ꯭ꯔꯦꯀꯣ ꯍꯧꯖꯤꯛ ꯗꯦꯟ ꯑꯗꯨꯒ ꯈꯗꯥꯡꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯅꯨꯄꯥꯒꯤ ꯑꯣꯏꯅꯅꯦ ꯍꯥꯏꯁꯤ ꯅꯨꯄꯥꯗꯨ ꯆꯥꯒꯟꯕ ꯊꯛꯀꯟꯕ ꯑꯣꯏꯒꯜꯂꯤ ꯑꯗꯨꯅ ꯋꯥ ꯈꯔ ꯉꯥꯡꯒꯟꯕ ꯑꯣꯏꯒꯜꯂꯤ ꯑꯗꯨꯒ ꯃꯤꯅꯗꯤ ꯅꯨꯡꯁꯤꯕ ꯑꯣꯏ ꯍꯥꯏꯔꯤ ꯑꯗꯨꯒ ꯅꯨꯄꯥꯒꯤ ꯅꯪꯒꯜꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯐꯤꯔꯣꯜꯅ ꯆꯤꯡꯕ ꯐꯪꯒꯜꯂꯤ ꯊꯕꯛ ꯈꯔ ꯁꯨꯕꯗ ꯄꯣꯊꯥꯒꯟꯕ ꯑꯣꯏ ꯙꯥꯇꯨꯒꯤ ꯅꯨꯡꯁꯤꯠ ꯐꯠꯇꯕ ꯆꯦꯟꯒꯜꯂꯤ ꯑꯗꯨꯒ ꯊꯕꯛꯀꯤ ꯔꯥꯒꯗꯤ ꯆꯥꯎꯒꯜꯂꯤ ꯗꯦꯟ ꯑꯗꯨꯒ ꯃꯌꯥꯏꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯈꯨꯠꯀꯤ ꯂꯥꯂꯨꯝ ꯆꯥꯒꯜꯂꯤ ꯑꯗꯨꯒ ꯁꯥ ꯉꯥ ꯃꯍꯨ ꯄꯥꯟꯕꯗ ꯌꯦꯡꯊꯤꯕ ꯑꯣꯏꯒꯜꯂꯤ ꯈꯨꯠꯁꯥꯒꯤ ꯊꯕꯛꯇꯁꯨ ꯄꯣꯊꯥꯐꯝ ꯂꯩꯒꯟꯗꯦ ꯍꯥꯏꯔꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯅꯨꯄꯥꯒꯤ ꯄꯟꯖꯒꯤ ꯃꯇꯝꯗ ꯋꯥꯠꯍꯧꯕꯁꯤꯡꯗꯣ ꯈꯔ ꯄꯟꯖꯔꯛꯄꯅꯤ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯑꯃꯨꯛ ꯂꯧꯈꯠꯆꯔꯛꯀꯦ ꯅꯨꯄꯤꯒꯤ ꯋꯥꯠꯍꯧꯕꯁꯤꯡꯒꯤ ꯃꯇꯥꯡꯗꯀꯣ ꯅꯨꯄꯤꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛꯇ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯀꯥꯡꯒꯤ ꯑꯃꯁꯨꯡ ꯍꯌꯤꯡꯒꯤ ꯃꯑꯣꯡ ꯃꯇꯧꯒꯨꯝꯅ ꯁꯝꯕ꯭ꯔꯨ ꯊꯨꯡꯕꯅꯦ ꯍꯥꯏꯁꯤꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯊꯨꯡꯕ ꯇꯥꯔꯒꯗꯤ ꯅꯨꯄꯤ ꯑꯗꯨ ꯑꯆꯧ ꯑꯁꯥꯡꯒꯤ ꯅꯨꯄꯤ ꯑꯣꯏꯒꯜꯂꯤ ꯍꯥꯏ ꯑꯗꯨꯒ ꯐꯝꯊꯣꯟ ꯐꯪꯒꯟꯕꯁꯨ ꯑꯣꯏꯒꯜꯂꯤ ꯂꯟ ꯊꯨꯝꯒꯤ ꯃꯄꯨꯁꯨ ꯑꯣꯏꯒꯜꯂꯤ ꯑꯗꯨꯒ ꯄꯤꯁꯨꯝꯒꯤ ꯑꯔꯣꯏꯕꯗ ꯊꯨꯡꯂꯕꯗꯤ ꯍꯦꯟꯅ ꯃꯔꯥꯏꯕꯛ ꯐꯕ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯄꯤꯁꯨꯝꯒꯤ ꯑꯔꯣꯏꯕ ꯖꯒꯥꯗ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯝꯕ꯭ꯔꯨ ꯊꯨꯡꯕꯁꯦ ꯅꯨꯄꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯐꯕ ꯑꯃ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯀꯣ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯄꯤ ꯇꯥꯐꯝꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯃꯁꯤꯗꯤ ꯅꯍꯥꯟꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯄꯤ ꯇꯥꯐꯝꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯕꯁꯦ ꯃꯆꯥ ꯃꯅꯥꯏꯒꯤ ꯃꯔꯝꯗ ꯑꯋꯥ ꯃꯩꯆꯥꯛ ꯐꯪꯒꯜꯂꯤ ꯍꯥꯏꯕꯀꯣ ꯑꯗꯨꯕꯨ ꯃꯔꯟꯗꯤ ꯂꯩꯒꯜꯂꯤ ꯊꯣꯏꯅ ꯋꯥꯠꯇꯦ ꯑꯗꯨꯒ ꯈꯗꯥꯡ ꯑꯃꯗꯤ ꯆꯤꯟꯕꯥꯟꯗ ꯊꯨꯡꯂꯕꯗꯤ ꯃꯆꯥꯛ ꯃꯔꯟ ꯀꯌꯥ ꯐꯪꯒꯜꯂꯤ ꯀꯦꯃꯦꯔꯥꯗꯣ ꯑꯝꯇ ꯂꯧꯁꯤꯜꯂꯣ ꯑꯝꯇ ꯄꯤꯔꯛꯇꯦ ꯗꯦꯟ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯑꯣꯏ ꯊꯪꯕ ꯕ꯭ꯔꯦꯁꯇ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯃꯆꯥꯅꯨꯄꯤꯅ ꯍꯥꯟꯅ ꯄꯣꯛꯀꯜꯂꯤ ꯑꯗꯨꯒ ꯃꯁꯤꯡꯁꯨ ꯃꯆꯥꯅꯨꯄꯥꯗꯒꯤ ꯌꯥꯝꯕ ꯍꯦꯜꯂꯤ ꯃꯆꯥꯅꯨꯄꯥ ꯃꯁꯤꯡꯗꯤ ꯀꯌꯥ ꯌꯥꯝꯒꯟꯗꯦ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯄꯤꯒꯤ ꯑꯣꯏ ꯊꯪꯕ ꯕ꯭ꯔꯦꯁꯇ ꯃꯆꯨ ꯉꯥꯡꯂꯩꯅꯅ ꯆꯥꯒꯤ ꯃꯑꯣꯡꯗ ꯍꯥꯏꯗꯤ ꯆꯥ ꯑꯉꯥꯡꯕ ꯊꯨꯡꯕ ꯃꯑꯣꯡꯗꯗꯤ ꯆꯥ ꯑꯉꯥꯡꯕ ꯑꯣꯏꯅ ꯊꯨꯡꯉꯕ ꯉꯁꯥꯏ ꯃꯃꯥꯡꯗ ꯍꯥꯏꯗꯨꯅ ꯁꯝꯕ꯭ꯔꯨ ꯊꯨꯡꯕꯅꯤ
Sambru thungmasina ayamba machanupi na hana pokali machani padagi masing hengali aduga amuk ojixina saagi ngalena na sa thungaba adu bitagedi harisin nupi oidam breast ne haisiko adu he amu lakre ngasi da ngang chingam tumdre dunane hai to hai ai ngang break lojage angang ching tumu yadre ngasi de hai to hai to hai 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 to hai 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 to chứ hai hai dada pari ba masa yari lo na hai lo tham lo bro yam nungsi abi mana ti abungo ne abungo nga kene gidi hai to hai to kra mai ngali ba hai to hai bye okay oh sibai itu lawa sih bro si Sunday da pokro poe Sunday adu ne Sunday poe jani pa adu poe adu ne okay oi mai ngali ba asi pa na ro la ngang je okay ai comment loi na pa jar ki ko ngasi de angang na khai yele myam saw ya de hai to hai angang ani ne chạy han duga siga em nhau quần còn em nhau nên ta sẽ turistara अभी मैं माले हाय cái đâu bảo cái gì mà oh si pai biate the virus camera tu bukin no angang nam yel ing si de okay sagi do ngang lai na bacha oi dong ga bridge da thung na badi sa ngang gum le badi ko ahan macha no pa po ga khangong duna mapur oi si ki duna nupi adu lokra oi howi hai hai badi sa thung mase samru thung medi thoina kai de adu nupi gi oi dong bridge da sa thung abadi madu macha ni pa de pa po kani yam lange aduga sana sih my mom kabirani thengna okay now Nupigi oi thangba chairungda Sambru angang ba thungabadi
अचा थकी मरमदा मरांग कायना फंगले है अदुगा मचिना क्या वातकंदे चानिंगबा लेगनबा ओय लेगनबा ओय अदुगा नुपीगी थमोइदा हाइदि खोइदौदा समरु थुंगबदी को नुपीगी खोइदौदा समरु थुंगबदी खोइदौगी मथक्ता समरु थुंगबदी मराइबक फबी नुपी ओइगली है खोइदौगी मथक्ता और नत्र खोइदौदोरसु को अदुगा खोइदौगी नाकंदा समरु थुंगबदी नुपी अदु लैमिन्नरिबा नुपा अदुगा हाइबदी मतै मनाव यामना प्रेम लेनगली अदुगा मचा नुपी यामना पोकली है अदुगा नुपीगी ब्रिज की मखादा समरु लेरबदी को नुपी अदु यामना मराइबक फबी ओय अदुगा मचा अफब पोकली है हरसे ब्रिज की मखादा समरु लेरबदी हामनी को अदुगा नुपीगी ओय थंगबा नाकोंगदा नत्रगा ओय थंगबा चैरुंगदा चा ओय नत्रगा समरु थुंगलबदी को नुपी अदु मचा नुपाना हाना पोकले है सुमना हाय पीगी हक्सांगदा समरु अमुबा लेरबदी हक्सांग मनुंगदा को दैट मीन्स फिनुंगदा को फिनुंगदा लेबा तारगदी नुपी अदु लुखरा ओयगली अदुगा अखुंगबी हाबदी मचा पोकंदबी ओइगली अदुगा मसी युमर ओइबा मरमदी नातोंदा समरु थुंगबगी पौताकनी है अदुगा अरोइबदा नुपीगी ओइगी चैरुंगदा अमसुंग ओइगी नाकोंगदा थौनम मरु अमसुंग सगोल हवाई मरु मानबा समरु थुंगलबदी को अदोइब तारगदी नुपी अदु मराइबक फबी ओइ मचा नुपा नुपी पोक्तुना नुंगाइबा पुंसी ओय मरन मथुम थोइना वातबा ओय हाय साइफु मतांगसिदा नुपा अमसुंग नुपीगी समब्रुगी गनोसे आई चौराकोमा थमजरे अदुगा साइरबसिंगसि नाहानि वालौबदुने अदुगा नाहानिगेसो आइपेट वालौबा खरा समगा आई रिमाइंड तौजरखिगे अदु हजिक फाउदा लेबा कमेंट्स ए चौराको खरा येंजगे ममांगे खरादि कांजरगे ओके सलाम नंबी सिदि होजरगे पाबसिको ब्रो नुपीगी येत थंगबा पाम्बोमदा समरु थुंगबसे केदोगे येत थंगबददि कितंग फबा वाटपनेको सानदे सिंगा कका ngasi टॉपिक यामना नुंगाय ओके नाहन ममांगसु थंगग्रबने ममांगी वालौबा खरा सुम आई चौराको खंगतलगा निंगसिंगबा हातारे याम सांगथग्रगदि सुम कावगिबा यायनाको क्रिस्टिना नों नुपीगी ओय थंगबा लेंजुमदा चा अंगांगबा थुंगबसे केदोगे ओय थंगबदो ओरगदि थोइना कायबा लेतिको फै अदुगा नुपागी खदांग येलोम मताइदा समरु थुंगबदी अनि होये मसिना कमाय तु अनि होये कमाय तबन थाबि तु अनि सांगद्रगदि थोइना कायदे अदु सॉरी सांगद्रगदि फत्ते अदुगा तु याम सांगिबो ओइतारदि खरा फै हायबा सोफिया निंगोमबम वथि समरुगी वाजे ओके ओके माय वाखने को मिचंग नाइको अखोइदि हाइबिरक्त्रे तमोसे आई कमेंट मैम लोइन लौखटप ngमजद्रे अदुनने अदु ओरदा लाइक पागदबसु खरा लेरि लाइक पारग मैम अखोइ पामिनागदब खरा लेरिबिनिना अमुमो ngakतंग पाबलेबगा nganga aina comment yengakpa timing dudane kai kanagisu michang aduga amta leijade ado aina khangmusu kanam yawbunate mayam laibu khangbi khakine okay Novi Yaikom Nupi oi thangwa phaida thongbase habiro oi thongwa phaina hangedi yawgrabane ko ai amuga yengjirake ngaksam na thongmage habiyo ngaksam gidi hujik yawkhibane ko pajagrabane aduga nupigi nangalda nangal gi do amtang ai check tawjarake ko comment si aman gere okay ai amuka repeat tawjarage aduga na mamang isu kesu khara sum ai repeat tawjarage ko loina ma aina ba ha tawbudi ngamde tare maru oi khara khata ne ba ha tawjari se okay aduna
ꯑꯩꯈꯣꯏ ꯉꯁꯥꯏ ꯅꯨꯄꯥꯒꯤꯗꯣ ꯑꯩ ꯑꯃꯨꯛꯀ ꯔꯤꯄꯤꯠ ꯇꯧꯖꯔꯛꯀꯦ ꯅꯨꯄꯥꯒꯤ ꯍꯛꯆꯥꯡꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯕꯁꯦ ꯇꯨ ꯍꯧꯔꯕꯗꯤ ꯃꯔꯥꯏꯕꯛ ꯊꯤꯕ ꯑꯃꯁꯨꯡ ꯑꯋꯥꯕ ꯑꯣꯏꯒꯜꯂꯤ ꯑꯗꯨꯒ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯤꯕ ꯑꯗꯨꯗ ꯇꯨ ꯁꯥꯡꯅ ꯍꯧꯔꯕꯗꯤ ꯐꯩ ꯍꯛꯆꯥꯡꯒꯤ ꯏꯟꯗ꯭ꯔꯤ ꯃꯌꯣꯟ ꯑꯗꯨ ꯂꯧꯊꯣꯛꯀꯟꯕ ꯑꯣꯏ ꯑꯗꯨꯒ ꯅꯨꯄꯥꯒꯤ ꯄꯨꯛꯇ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯑꯆꯥ ꯑꯊꯛ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯒꯜꯂꯤ ꯄꯣꯠꯆꯩ ꯃꯥꯜꯖꯥꯡꯁꯨ ꯐꯪꯒꯜꯂꯤ ꯊꯣꯏꯅ ꯋꯥꯠꯄ ꯂꯩꯒꯟꯗꯦ ꯍꯥꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯝꯕ꯭ꯔꯨꯗꯨꯅ ꯍꯛꯆꯥꯡꯗ ꯍꯥꯏꯕꯗꯤ ꯅꯨꯄꯥꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠꯇ ꯊꯨꯡꯂꯕꯗꯤ ꯀꯥꯝꯒꯤ ꯊꯕꯛꯇ ꯗꯦꯠ ꯃꯤꯟꯁ ꯁꯦꯛꯁꯀꯤ ꯊꯕꯛꯇ ꯌꯥꯝꯅ ꯉꯥꯎꯒꯟꯕ ꯑꯣꯏ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯆꯥ ꯃꯁꯨ ꯌꯥꯝꯒꯜꯂꯤ ꯃꯤ ꯑꯗꯨꯒꯤ ꯃꯁꯥꯗꯨ ꯑꯩꯈꯣꯏꯒꯤ ꯁꯦꯛꯁ ꯌꯥꯝ ꯄꯥꯝꯒꯟꯕ ꯑꯣꯏ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯄꯥꯝꯕ ꯑꯣꯏ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯊꯕꯛ ꯇꯧꯕ ꯈꯨꯗꯤꯡꯗ ꯄꯨꯛꯅꯤꯡ ꯈꯔ ꯇꯊꯛ ꯇꯌꯤꯡꯕ ꯑꯣꯏꯒꯜꯂꯤ ꯃꯔꯨꯞ ꯃꯄꯥꯡꯗꯤ ꯊꯣꯏꯅ ꯋꯥꯈꯦꯜꯗ ꯉꯥꯎꯃꯟꯗꯨꯅ ꯃꯃꯩꯗ ꯄꯨꯟꯁꯤꯒꯤ ꯃꯍꯥꯝ ꯇꯥꯔꯛꯄ ꯑꯣꯏꯔꯛꯏ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯅꯨꯄꯥꯒꯤ ꯈꯗꯥꯡꯗ ꯅꯨꯄꯥꯒꯤ ꯈꯗꯥꯡꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯕꯁꯦ ꯁꯤꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯋꯥꯊꯩ ꯂꯥꯟꯊꯩꯕ ꯑꯃꯗꯤ ꯑꯐꯥꯞꯄ ꯈꯣꯡꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯃꯔꯝ ꯆꯥꯗꯕꯗ ꯄꯪꯆꯠ ꯆꯠꯀꯟꯕ ꯑꯣꯏ ꯏꯀꯥꯏꯕꯁꯨ ꯅꯪꯒꯜꯂꯤ ꯃꯤꯒꯤ ꯂꯥꯡꯗ ꯊꯨꯒꯜꯂꯤ ꯍꯥꯏ ꯅꯨꯄꯥꯒꯤ ꯂꯥꯏꯕꯛꯇ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯂꯥꯏ ꯒꯨꯔꯨꯒꯤ ꯁꯦꯕꯥ ꯇꯧꯒꯜꯂꯤ ꯙꯔꯃꯗ ꯃꯥꯏ ꯑꯣꯟꯁꯤꯟꯒꯜꯂꯤ ꯃꯃꯩꯗ ꯃꯤꯡꯆꯠ ꯂꯩꯕ ꯊꯕꯛ ꯇꯧꯒꯜꯂꯤ ꯍꯥꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯂꯥ ꯕꯤꯗ꯭ꯌꯥꯁꯨ ꯌꯥꯝꯅ ꯄꯥꯝꯒꯟꯕ ꯑꯣꯏ ꯑꯗꯨꯒ ꯅꯨꯄꯤꯠꯇ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯃꯤ ꯑꯇꯣꯞꯄ ꯅꯥꯎꯀꯣꯟꯕ ꯑꯣꯏꯒꯜꯂꯤ ꯄꯣꯂꯣꯏꯗ ꯃꯆꯥ ꯃꯅꯥꯏꯒꯤ ꯃꯔꯝꯗ ꯕꯦꯔꯥ ꯊꯥꯡꯕ ꯑꯣꯏꯗꯨꯅ ꯊꯃꯣꯏꯗ ꯑꯋꯥꯕ ꯃꯩꯆꯥꯛ ꯐꯪꯒꯜꯂꯤ ꯍꯥꯏ ꯑꯗꯨꯒ ꯅꯨꯄꯥꯒꯤ ꯈꯗꯥꯡꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯉꯁꯥꯏ ꯈꯗꯥꯡꯒꯤ ꯍꯪꯕꯤꯔꯛꯈꯤꯒꯨꯝ ꯇꯧꯏꯀꯣ ꯈꯗꯥꯡꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯕ ꯇꯥꯔꯒꯗꯤ ꯅꯨꯄꯥ ꯑꯗꯨ ꯆꯥꯒꯟꯕ ꯊꯛꯀꯟꯕ ꯑꯣꯏꯒꯜꯂꯤ ꯑꯗꯨꯅ ꯋꯥ ꯈꯔ ꯉꯥꯡꯒꯟꯕ ꯑꯣꯏꯒꯜꯂꯤ ꯑꯗꯨꯒ ꯃꯤꯅꯗꯤ ꯅꯨꯡꯁꯤꯕ ꯑꯣꯏ ꯍꯥꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯨꯄꯥꯒꯤ ꯅꯥꯡꯒꯜꯗ ꯉꯁꯥꯏ ꯅꯨꯄꯥꯒꯤ ꯅꯥꯡꯒꯜꯒꯤꯗꯣ ꯁꯤ ꯅꯨꯄꯤꯒꯤꯁꯨ ꯃꯥꯟꯅꯕꯅꯦꯀꯣ ꯅꯥꯡꯒꯜꯗ ꯑꯗꯨꯒ ꯊꯕꯛ ꯈꯔ ꯁꯨꯕꯗ ꯄꯣꯊꯥꯕ ꯀꯟꯕ ꯙꯥꯇꯨꯒꯤ ꯅꯨꯡꯁꯤꯠ ꯐꯠꯇꯕ ꯆꯦꯜꯂꯤ ꯑꯗꯨꯒ ꯊꯕꯛꯀꯤ ꯔꯥꯒꯗꯤ ꯌꯥꯝ ꯆꯥꯎꯒꯜꯂꯤ ꯍꯥꯏꯕꯅꯤꯗ ꯁꯨꯝꯅ ꯂꯩꯔꯦ ꯗꯦꯟ ꯑꯗꯨꯒ ꯅꯨꯄꯥꯒꯤ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯁꯝꯕ꯭ꯔꯨ ꯂꯩꯔꯕꯗꯤ ꯈꯨꯕꯥꯛ ꯃꯌꯥꯏꯒꯤꯁꯤ ꯅꯍꯥꯟꯁꯨ ꯍꯪꯕꯤꯔꯛꯈꯤꯕꯅꯤ ꯉꯔꯥꯡꯁꯨ ꯍꯪꯕꯤꯔꯛꯈꯤꯕꯅꯤꯀꯣ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯁꯝꯕ꯭ꯔꯨ ꯂꯩꯔꯕꯗꯤ ꯑꯩꯈꯣই ꯈꯨꯠꯀꯤ ꯂꯥꯂꯣꯝ ꯆꯥꯒꯜꯂꯤ ꯑꯗꯨꯒ ꯁꯥ ꯉꯥ ꯃꯍꯨ ꯄꯥꯟꯕ ꯌꯦꯡꯊꯤꯕ ꯑꯣꯏꯒꯜꯂꯤ ꯈꯨꯠꯁꯥꯒꯤ ꯊꯕꯛꯇ ꯄꯣꯊꯥꯐꯝ ꯈꯪꯗꯕ ꯑꯣꯏꯒꯜꯂꯤ ꯍꯥꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯨꯄꯤꯒꯤ ꯍꯟꯗꯛꯅ ꯅꯨꯄꯤꯒꯤ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯅꯨꯄꯤꯒꯤ ꯂꯥꯏꯕꯛꯇ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯒꯤ ꯑꯃꯁꯨꯡ ꯍꯌꯤꯡꯒꯤ ꯃꯑꯣꯡꯗ ꯃꯇꯧꯒꯨꯝꯅ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯅꯨꯄꯤ ꯑꯗꯨ ꯑꯆꯧ ꯑꯁꯥꯡꯒꯤ ꯅꯨꯄꯤ ꯑꯣꯏꯒꯜꯂꯤ ꯑꯗꯨꯒ ꯐꯝꯊꯣꯟ ꯐꯪꯒꯟꯕꯁꯨ ꯑꯣꯏꯒꯜꯂꯤ ꯍꯥꯏ ꯂꯟ ꯊꯨꯝꯒꯤ ꯃꯄꯨꯁꯨ ꯑꯣꯏꯒꯜꯂꯤ ꯑꯗꯨꯒ ꯄꯤꯁꯨꯝꯒꯤ ꯑꯔꯣꯏꯕꯗ ꯊꯨꯡꯂꯕꯗꯤ ꯍꯦꯟꯅ ꯃꯔꯥꯏꯕꯛ ꯐꯕꯤ ꯑꯣꯏꯒꯜꯂꯤ ꯍꯥꯏ ꯁꯨꯝꯅ ꯂꯩꯔꯦ ꯗꯦꯟ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯄꯤ ꯇꯥꯐꯝꯗ ꯀꯣ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯃꯆꯥ ꯃꯅꯥꯏꯒꯤ ꯃꯔꯝꯗ ꯑꯋꯥ ꯃꯩꯆꯥꯛ ꯐꯪꯒꯜꯂꯤ ꯍꯥꯏ ꯄꯤ ꯇꯥꯐꯝꯒꯤꯁꯤꯀꯣ ꯑꯗꯨꯒ ꯑꯗꯨꯕꯨ ꯃꯔꯟꯗꯤ ꯂꯩꯒꯜꯂꯤ ꯊꯣꯏꯅ ꯋꯥꯠꯇꯦ ꯑꯗꯨꯒ ꯈꯗꯥꯡ ꯑꯃꯗꯤ ꯆꯤꯟꯕꯥꯟꯗ ꯊꯨꯡꯂꯕꯗꯤ ꯃꯆꯥꯛ ꯃꯔꯟ ꯀꯌꯥ ꯐꯪꯒꯜꯂꯤ ꯍꯥꯏ ꯅꯨꯄꯤꯒꯤ ꯑꯣꯏ ꯊꯪꯕ ꯕ꯭ꯔꯦꯁꯇ ꯊꯨꯡꯂꯕꯗꯤ ꯃꯆꯥꯅꯨꯄꯤꯅ ꯍꯥꯟꯅ ꯄꯣꯛꯏ ꯃꯁꯤꯡꯁꯨ ꯃꯆꯥꯅꯨꯄꯥꯗꯒꯤ ꯍꯦꯟꯅ ꯍꯦꯜꯂꯤ ꯌꯥꯝꯕ ꯍꯦꯜꯂꯤ ꯃꯆꯥꯅꯨꯄꯥ ꯃꯁꯤꯡ ꯀꯌꯥ ꯌꯥꯝꯒꯟꯗꯦ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯄꯤꯒꯤ ꯑꯣꯏ ꯊꯪꯕ ꯕ꯭ꯔꯦꯁꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯆꯨ ꯉꯥꯡꯂꯩꯅꯅ ꯆꯥ ꯑꯉꯥꯡꯕ ꯊꯨꯡꯂꯕ ꯅꯨꯄꯤꯒꯤ ꯑꯣꯏ ꯊꯪꯕ ꯕ꯭ꯔꯦꯁꯁꯤꯗꯀꯣ ꯃꯆꯨꯗꯣ ꯉꯥꯡꯂꯩꯅꯕ ꯆꯥ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯍꯥꯟꯕ ꯃꯆꯥꯅꯨꯄꯥ ꯄꯣꯛꯂꯒ ꯈꯪꯍꯧꯗꯅ ꯃꯄꯨꯔꯣꯏꯕ ꯁꯤꯈꯤꯕ ꯅꯨꯄꯤ ꯂꯨꯈꯥ ꯑꯣꯏꯒꯜꯂꯤ ꯍꯥꯏ ꯗꯦꯟ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯄꯤꯒꯤ ꯑꯣꯏ ꯊꯪꯕ ꯆꯩꯔꯨꯡꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤꯒꯤ ꯑꯣꯏ ꯊꯪꯕ ꯆꯩꯔꯨꯡꯗ ꯁꯝꯕ꯭ꯔꯨ ꯉꯥꯡꯇꯛ ꯇꯧꯕ ꯁꯝꯕ꯭ꯔꯨ ꯂꯩꯔꯕꯗꯤ ꯑꯆꯥ ꯑꯊꯛꯀꯤ ꯃꯔꯝꯗ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯒꯜꯂꯤ ꯃꯆꯤꯟꯖꯥꯛ ꯀꯌꯥ ꯋꯥꯠꯀꯟꯗꯦ ꯆꯥꯅꯤꯡ ꯂꯩꯒꯟꯕ ꯑꯣꯏ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯊꯃꯣꯏꯗ ꯍꯥꯏꯕꯗꯤ ꯈꯣꯏꯗꯧꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯀꯣ ꯈꯣꯏꯗꯧꯒꯤ ꯃꯊꯛꯇ ꯑꯣꯏꯔꯁꯨ ꯌꯥꯔꯦ ꯈꯣꯏꯗꯧꯃꯛꯇꯗ ꯑꯣꯏꯔꯁꯨ ꯌꯥꯔꯦ ꯁꯤꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯃꯔꯥꯏꯕꯛ ꯐꯕꯤ ꯅꯨꯄꯤ ꯑꯣꯏꯒꯜꯂꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯈꯣꯏꯗꯧ ꯅꯥꯀꯟꯗ ꯁꯝꯕ꯭ꯔꯨ ꯂꯩꯔꯕꯗꯤ ꯈꯣꯏꯗꯧꯒꯤ ꯅꯥꯀꯟꯗ ꯁꯝꯕ꯭ꯔꯨ ꯂꯩꯔꯕꯗꯤ ꯅꯨꯄꯤ ꯑꯗꯨ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯍꯥꯏꯕꯗꯤ ꯃꯇꯩ ꯃꯅꯥꯎ ꯌꯥꯝꯅ ꯄ꯭ꯔꯦꯝ ꯂꯩꯒꯜꯂꯤ ꯃꯆꯥ ꯌꯥꯝꯅ ꯄꯣꯛꯀꯜꯂꯤ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯉꯁꯥꯏ ꯑꯃ ꯀꯅꯥꯅꯣꯝ ꯍꯪꯈꯤꯕꯅꯦ ꯅꯨꯄꯤꯒꯤ ꯕ꯭ꯔꯦꯁ ꯃꯈꯥꯗ
ko nupi gi bridge makhada sambru lerabadi nupi ado yamna maraibok phabi oi aduga afaba macha su pokali hai aduga nupi oi thangmana kongda oi thangmu serungda natraga cha natraga sambru any thungaba adu oiba taragadi nupi adu macha nupa na hana pokali hai aduga nupi gi hakchangda ko sambru amuba lerabadi nupi adu dukra oigali aduga macha poktabi oigali masigi maru oiba maramdi natonda sambru thungbagi paukta ka chap manai haibane sine natonda sambru thungbasiga sigi pol chap manai ba aduga muk nupigi oigi serungda amasung oigi nakongda thauna maru amasung sagol hawai maru manba sambru thunglabadi adu target nupi adu maraibok phabi oi macha nupa nupi poktuna nungaiba punsi oi maran mathum su thoina wataba oi hai sumaina sambrugi sida chorakpa koina khara ngisagi nahan panjagi bisingda watlouba khara do ngasi miyam nam khudol tamjai aduga nahan panjagi bisingda jo amuk miyam na fajan tahodre aduga sound do sengdi haduna mungtang repeat to biro hon haibirak pa khara do ai miyam da chorakpa khara khangas jaraga miyam nang thamjage tare ko aduga yengse okay ne okay maigi masjid sambru am lerabadi mana sijingaida manung matam manungda koi matam ama ikang khangaudana sel leigeneba amasung leipa ke so sang ina kera khunba gi singi marakta ten mangangani hai aduga mam sound fan tabi ko pisum je lomda sambru lerabadi mi adu nauna luhongi hai aduga nipa oragana magun jenba nupi lowi nupi oragana magun jenba nupa phangje haiba aduga ikoi kaigum nupa na laibak ki oi thangba masida singi sai hangbibida habet ai thengna jagi nipa gi oi thangba laibak masida aduga nupi gi na yet thangba pisumda sambru lerabadi mi adu ningba kaigali hai mana to ba thaba inkhangda khangodana koi gi thabak mahi yan gandaba aduga mo oi hai aduga koi gi mit ki michi gi mapanda ko mit ki michi gi mapanda sambru se ama leraba adu taragadi mido mapungning yangi aduga wahai konfam se fajagani amasung tawruba thabakta mahi yandri fawa kanna chena honaduna koi si badadi misi fajadaba aduga mo oi hai aduga sambru na khajaida ko laibakta lerabadi mi adu yaima bo oina pali yamna su nungai bana taba yamna su wa bana taba aduga mong panganeba aduga fanamak kana honadun su ina kera khunba mi ama haibadadi oibu ngamoeba loinana adumna fanamak sel tingthoklabasu laira anang tanba mi amadi oide sineda manade aduna koi sambru sina muk naton nang sai naton gi makana no hangbirakibane naton sambru lerabadi ko koi ma si mi ningma thungali hai aduga sinbal da sambru thungnabadi apam nungsi chawi मैं minute da imay subject ko may jimut kare may subject ma'am please okay sorry for interruption
Okay. Ma'am, light khara nambiro, light khara nambiro. Light khara wale. Sunday, Sunday numit sidi ay book review to dana mayam ki question sa na bagi sim tokse. Aduga atay sidi Monday to Saturday simadi sim book review to se tare. Mamang na thagat khraba kano ngakani ko. Blog ngakani amuk review to boi wani koi hena khangminasi habagi. Mathangda chimbal Sambru thunglabadi apam nungsi chawi. Aduga kethok mauthoi prem pok kalli hai. Sambru na khori da leraba. Adudi lairi nangi mikha pona panduna wai. Aduga shiramdai da ikang khangoduna lantum lauri yumpham phangduna matungda muttaba achoba thabak inkhang torami hai. Aduga Sambru na khadangda lerabadi yamna laibak faba oi mina ikai khumnai. Loinana Sambru na thabak nganpham hek thangnaba khanaugi maril akutpada lerabadi luhongmadagi yamna kanaba laibak faba phangi. Aduga Sambru na thabak yelom thangbada lerabadi karigumba nongdam thiba kokpa yadaba maram amadagi maran matum loina mang takpa masasu nupi yamna poi. Aduga Sambru na thabak ki oirom da lerabadi mana tawruba thabak puna mahi yanba na nami. Aduga masasu nipa yamna poi. Loina Sambru na thabak mayai da lerabadi punsi mai mayai oina yum panbu ngambo oi. Aduga masasu mayai oina dum egani hai. Aduga Sambru na thabak ta koi bridge ki makhada lerabadi mapuk lepde tali puksel khai nungsi haite puksel tayangi nupi orabadi marau sing leibi oi. Aduga mapuroi baningi puksel khoijel nungsina luna chana khanjabi oi masa pok pada singna konaba leitana pokali hai. Aduga Sambru na koi thabak ki saru makhada lerabadi apangba atonba mi oi. Magi mapok asida thabak amatang tawbada yamna si launa wana oi. Aduga Sambru na pukta lerabadi pangthoki kanma thabak do ngamgali. Aduga phatlauna ngammadi oroi horen tawrage na thamgiba hayeng matawrage na ningduna thaba amada koklauna tawbu ngambo oide. Magi kanabadi yengi. Aduga yamna sagan thagali set sabada seran turan yam tawgali. Aduga haunabi khangde pangchet setgali. Sambru na ningjon da lerabadi pokte amma natraga ani dagi si launa phangi. Aduga madi hakchang yamna phai amasung mapuk tapi ingi. Loinana Sambru na yet thangba phaida lerabadi sel thunggi lei nupi thibadagi sel yamna phangali. Aduga Sambru na yet thangba kubomda lerabadi kubom ni sai kananama habet hang tumro cho aduga okay kaya ukra Sambru na khongda lerabadi pothi poram ugande apangbo oi thabak yamgali. Aduga khutta mudra chakra lerabadi midu ningthau oi ningthau gumna pali. Khutta chakra lebi am phai ko. Aduga Sambru na khumita lerabadi nupa oraga nupi gumna puksel khojel tawi. Aduga nupi gi mong na tawgani se saba phajaba pami nupi organa thaba inkhang yamna sunomi afaba nupi ni masa mowa gi mathau ningthina tawi.
असुमना हक्सांगी करिगुंबा मफम अमदा चक्र कुथना लेरबदी नत्रगा चक्र अदुना सरुगी मनाक्ता लेरबदी मी अदु लायरबा ओय अदुगा तोंखतना लेरबा तारगदी मी अदु सेट चाबा मरांग कायना लay अदुगा कोगी यामना चावना लेरबदी सेल लंथुम पाइबा ओय हाय अदुगा निपागी खुजिंदा लेगुमना चोंथोरकपा लेगुमना चोंथोरकपा मपाल सालबदी अवाबा इकाइबा नंगी को अदुगा नुपीगी खुजिंदा लेरबदी लay अदु ngौरबदी नुपी अदु ओक्तबी मनिंग तंबी ओय नुपीगी खुबाकी खुबी मरुगी अतोंगबदा समरू थुंगलबदी महाकना लेरुबा इमुंग मनुंग अदुगी असिन अरांग ओइगली येत ओय लेरबदी मही मयाई चेनबा ओय अदुगा निपागी खुबाकी खुबी मरुदगी अतोंगबदा समरू थुंगलबदी फंबी फई मीने इकाई खुमनै निपागी खुदांगदा समरू थुंगलबदी मथंता नोमजबना हिंगजबा मियोइनी अदुगा मीगी मतेंगना हिंगबा पामदबा मियोइ ओइगली निपागी मिटखादा को मिटखादा अदुसु येत थंगबदा नुपीगिना ओइ थंगबा मिटखादा समरू लेरबदी महाकना नुंगसीबगिदमक मैचाक फंगी है मिटखादा समरू लेबसे को अदुगा निपागी येत थंगबा नादा समरू थुंगलबदी मीना हाइजिनबा कया लौदे सना लुपादी करिगुंबा करबार तौबा पामी अदुगा नुपीना ओइ जेत नादा ओइदसु जेतसु नादा समरू थुंगलबदी अरु अपान गी लेतेंग पामी है देन अदुगा अमु मखा ताना अखोय येंगसे समरूसिना मिट मथक्ता थुंगलबदी महाकना नुक्सिजबा मियोइगा थुंगनगनी मराइबक फै ओके अदुगा समरूना खुदोनबी मतोंदा खुजिनगा ताइनना थुंगलबदी सिजो कनानम कफे थेंगनकी असो असांगना जाली नुपी ना ओइदा थुंगलबदी हारिबा महिसी असो असांग चानबसिमा ओइगनी नुपादो ओरगने जेता हाइतारे को अदुगा खुदोनबीगी तांगी मईगी मपादा थुंगलबदी इबा खोटपदा पुकनिंग चंगबा अरिबा लाइरिक होनबा इबा पामी अदुगा चिंबाल मखादा समरू थुंगलबदी मीगी मिखा थाना हिंगी असोइबा थबक तौरबदगी पुकनिंग नुंगसीबा मिंगोंदा हाइजबा सरुक फंगी अदुगा समरूना मखागी हक्सांग मतोंदा थुंगलबदी कामगी इहौ यामना पामी अदुगा लौनबा यादबा मरी मतागी मियोइ सिंगा नुंसिनबदगी थमोइदा अवाब फावबा नंगी अदु निपागी मखागी लुम अनिगी मखादा थुंगलबदी अहानबदा मचा निपा फंगी अदु मरुमबी थंबा पामी अदुगा समरूना खोइगी मखा चनिंगदा थुंगलबदी महाकी लेजबा पोंबा महाकी नुंगसिबदा कथोक कनबा ओइगले समरूना नुपीगी येत थंगबा ब्रेस्ट मतोंदा थुंगलबदी निपागी नुंगसी मैसाक पुई अदुगा समरूना बदी लमतु यामना सत्पा कोइबा पांबा मियोइनी साउगली अदुगा वखल खंथबा वाटली निपाना पुक्ता चा नत्रगा समरू मफम चाउना लेरबदी मरिंगजेंदी खाई अदुगा चाबा थकपा वाटे यामना इनाक खुनबदी ओइदे अदुगा बापना साबु वखलना पुंगनिंग तौगनबा खनगनबा ओइगली है अदुगा चिंबालगी मथक्ता ngisai चिंबालगी सो कनानो हंगबिरखी चिंबालगी मथक्ता समरू थुंगलबदी मराइबा फबा मी ओइ अचो असांग चाली नुपी ओरगदी मोवा मपुरोइबना महाकी मवा होई ताबीबा ओइगली अदु निपाना ओइगी खुदोनबीदा समरू थुंगलबदी महाकना लौगदरिबा नुपी अदुना मंगोंदगी हैसिंगबा हेनगली है मसी निपाना ओइगी खुदोनबीसे सिदा थुंगलबदी नुपीदुना हाइबा खरा सतकली सिनेदा हाइसिको अदुगा लाइबकी सरुक्ता समखोंगा ताइनना समरू थुंगलबदी नत्रग हौख्रबदी तौख्रबसिंग अदो हौख्रब तौख्रबसिंग अदो लाकदबा थबकी अवा वखलना चिंता तौबा मियोइनी मंगोंदा निंगमदबगी वखलना फुमदुना लई है अदुगा थजिनगी अकुटपा मपा चाना समरू फजना थुंगलबदी मिनुंगसी लेबा मियोइनी लेंगली पालिबा सिंग मरमदा थिजिनबा खंगबा पामबा अमसुंग येत योखतपा पामी अदुमनदी ओरगा वाबा उरगा थमोय यामना सोनबा मियोइनी महाकना थेंगनरोबा अवाबसिंग गिदमक महाकसु
saruk yaduna leithokpa ngami nupi nawi pukning ngakpigani mapi nawi pukning nungsiganba miyoini mayam khara thubrena parje khudom bigi yaw khre ko aduga aikogi laibak mayai da chap chana fajana sambru thunglabadi nipa organa yamna yai phabo oi ningtho oibagi magun mangonda pigani mina sali nupi organa maharani oibagi magun mangonda phangani aduga makoi gi punsida wata padana leiba punsi ado adumakti oibadi khara wagane ningthona chanmo taraga ningthoma oibadi ngamdaba tare ko aduga amuksu ikhone yengba yai sumaina laibak amasung khadang da punna sambru thungaba ani thungbagi ni ko laibak da so khadang da so sambru leraba adus nupi gi ni ko nupi ado ningthogi mathongna leigane mangonda aduga leima oibi natraga masana ningtho oiba natragana ningtho matogumna laibak phabi oigani hai ado oi thangba sairungda lerabadi nupi ado sidri phawba yabi oigani hai nupi gi oi thangba sem phai ko aduga yet thongba bridge ki bridge ta sambru lerabadi maduna masu nganglabadi nupi ado masa nupi mari nupa ani natraga amma poki aduga thasinda sambru lerabadi laibak phabi oi aduga oi thangba bridge da lerabadi masa nipa amma poklaga lukra oigali nupi punsigande aduga sambruna amang thongda lerabadi nupi ado ningthogi matu oi natraga masana ningtho oi nupigi naton matonda sijung sai hangbirakibane sambru lerabadi masu nganglaga nupi adu laibak phabi ama oi sambruna masu muraga lukra oi natragana nipana hada okte nupi da sambruna khoigi makhada lerabadi laibak phabi oi aduga khomit khomjinda sambru lerabadi laibak thibi oi nakong oida khauri oirom oi thangba sida sigi sairung da sambru leiba taragadi masani pa tangna poi hai okay aduga puk oirom da sambru lerabadi nupi adu lamchat fajai aduga machat fajabi oi nakte sang sangna sambru lerabadi nupi du leipakna sali mi sakhang mai khangi aduga nupigi oi thangba sairungda khut oi sagol hawai koigi khut oi da sagol hawai maru muk chauna sambru lerabadi nupi du yamna lamchat fajabi oi khauri yelom inna sakra lerabadi lukra oi awaba nangi sakra gini gochna du sakra kungna khwangda lerabadi oktabi maning tambi oi hai aduga khongda lerabadi lamchat sangkhon bi oi nanganda leibi nupidi mawa kaina gali hai aduga nupigi khutta leiba sakra yet oina leisinbi oirabadi fajabi oi da leisinba oiragana lamchat fajadabi sagi sajastat bi oi asumna aduga nupigi khoida nakongda leisinba sakra mahidi mahi mayai phabi senbini khangnagani aduga nupigi mabuktagina nangal fawba yet oina satpa mai ama lerabadi mana leraba mafamda mut taknaba oi amang thonggi khwang fawba mai ama lerabadi masa mawa khangba ngamde numit chupa waduna ta leiba punsi oi aduga laibakta sampunphamda lokhamda khauri mayai da sakra lerabadi sakrasi ekoi sam hobor tu hobor lesina leibudni ko sakrase yum panbagi matungda sahi amadagi hena punsigande hai amuka hajage se laibakta sakra leraba sampunphamda sakra leraba lokhamda sakra leraba khauri mayai da sakra leraba mahakna yum panbagi matung sahi amagi matungda punsigande hai ado mayamna khangbigadawde sigi fattaba phone leibasingse khangou taragadi kari doroga kokani habadudi loina leibane hatare ko adu ikona khangou kona khangpasine biradi khangib taragadi madugi section thorangsi kari lokhatpa yae se loina leirongane hatare ishor dadi khurumjara loina yae aiko mioi bidi khurumra kokte ne tharakpa wane
ꯑꯗꯨꯅꯦ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯅꯨꯄꯤꯒꯤ ꯃꯀꯣꯛ ꯑꯣꯏꯔꯝꯗ ꯆꯀ꯭ꯔ ꯑꯃ ꯀꯣꯛꯀꯤ ꯃꯐꯝ ꯑꯃꯗ ꯆꯀ꯭ꯔ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤ ꯂꯩꯔꯕꯗꯤ ꯃꯋꯥꯅ 12ꯗꯒꯤ ꯍꯦꯟꯅ ꯄꯨꯟꯁꯤꯒꯟꯗꯦ ꯅꯧꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯣꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯉꯁꯤꯗꯤ ꯂꯣꯏꯅ ꯍꯦꯛ ꯁꯝꯕ꯭ꯔꯨꯒꯤ ꯃꯈꯩ ꯂꯣꯏꯅ ꯀꯝꯄ꯭ꯂꯤꯠ ꯁꯨꯍꯜꯂꯒꯦ ꯍꯥꯏꯇꯥꯔꯦ ꯅꯤꯄꯥꯒꯤ ꯑꯣꯏ ꯊꯪꯕ ꯕ꯭ꯔꯤꯖꯀꯤ ꯃꯈꯥꯗ ꯆꯥ ꯅꯠꯇ꯭ꯔꯒ ꯁꯝꯕ꯭ꯔꯨ ꯂꯩꯔꯕꯗꯤ ꯃꯕꯨꯛꯆꯦꯜ ꯂꯦꯞꯇꯕ ꯃꯔꯩ ꯃꯔꯥ ꯇꯧꯕ ꯇꯊꯛꯏ ꯋꯥꯈꯜ ꯂꯩꯇꯥꯒꯟꯗꯦ ꯅꯨꯄꯤ ꯑꯣꯏꯔꯒꯗꯤ ꯃꯄꯨꯛꯆꯦꯜ ꯇꯞꯄꯤ ꯋꯥꯈꯜ ꯂꯩꯕꯤ ꯑꯍꯜ ꯂꯃꯟ ꯃꯄꯨꯔꯣꯏꯕꯒꯤ ꯍꯧꯅꯕꯤ ꯈꯪꯕꯤ ꯄꯨꯛꯅꯤꯡ ꯍꯣꯡꯗꯕꯤ ꯑꯣꯏ ꯑꯗꯨꯒ ꯅꯤꯄꯥꯒꯤ ꯈꯨꯠꯌꯦꯠꯀꯤ ꯈꯨꯅꯝꯗ ꯁꯝꯕ꯭ꯔꯨ ꯂꯩꯔꯕꯗꯤ ꯂꯥꯜ ꯄꯥꯝꯃꯤ ꯑꯅꯤ ꯂꯩꯔꯕꯗꯤ ꯂꯥꯜꯒꯤ ꯂꯨꯆꯤꯡꯕ ꯂꯥꯜꯂꯨꯞ ꯄꯨꯕ ꯑꯣꯏ ꯁꯝꯕ꯭ꯔꯨ 3 ꯂꯩꯔꯕꯗꯤ ꯃꯔꯤꯡꯖꯦꯜ ꯈꯥꯏ ꯃꯔꯤ ꯂꯩꯔꯕꯗꯤ ꯃꯤ ꯍꯥꯠꯂꯤ ꯅꯨꯄꯤꯗ ꯅ ꯑꯣꯏꯗ ꯂꯩꯔꯕꯗꯤ ꯃꯊꯛꯀꯤ ꯐꯣꯜ ꯑꯁꯤꯒ ꯍꯧꯖꯤꯛ ꯍꯥꯏꯖꯔꯤꯗꯨꯒ ꯆꯞ ꯃꯥꯟꯅꯒꯅꯦꯕ ꯑꯗꯨꯒ ꯃꯤꯠ ꯑꯣꯏꯗ ꯉꯁꯥꯏ ꯃꯤꯠꯀꯤ ꯍꯥꯏꯕꯤꯔꯛꯄꯗꯣ ꯃꯤꯠꯀꯤ ꯌꯥꯎꯈꯤ ꯃꯤꯠ ꯑꯣꯏꯗ ꯂꯩꯔꯕꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯂꯥꯟ ꯄꯥꯝꯕ ꯃꯤꯑꯣꯏꯅꯤ ꯑꯗꯨꯒ ꯅꯨꯄꯤꯅ ꯌꯦꯠꯇ ꯂꯩꯔꯕꯗꯤ ꯃꯍꯥꯛꯀꯤ ꯅꯤꯄꯥ ꯑꯗꯨ ꯂꯥꯟ ꯄꯥꯝꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏ ꯑꯗꯨꯒ ꯃꯤꯠꯆꯤ ꯃꯄꯥꯗ ꯃꯌꯥꯏꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯅꯤꯡꯂꯤꯕ ꯊꯕꯛ ꯑꯗꯨ ꯄꯥꯏꯈꯠꯄ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯩ ꯋꯥꯍꯩ ꯈꯣꯟꯐꯝ ꯅꯨꯡꯁꯤꯅ ꯉꯥꯡ ꯁꯛꯇꯨꯅ ꯃꯤꯕꯨ ꯂꯣꯏꯅꯩ ꯑꯔꯣꯏꯕ ꯄꯨꯡꯐꯝꯗ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯦ ꯈꯧꯔꯤꯒꯤ ꯆꯔꯝꯗ ꯆꯔꯝ ꯑꯀꯨꯠꯄ ꯃꯐꯝꯁꯤꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯃꯤꯉꯝꯗꯕ ꯐꯨꯝꯕꯪꯅꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯣꯏꯒꯜꯂꯤ ꯑꯗꯨꯕꯨ ꯌꯨꯝ ꯄꯥꯜꯂꯒꯗꯤ ꯇꯨꯡꯗ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯐꯕ ꯃꯤ ꯆꯥꯎꯈꯠꯄ ꯃꯤ ꯍꯥꯏꯗꯣ ꯑꯣꯏꯔꯛꯏ ꯑꯗꯨꯒ ꯅꯥꯇꯣꯜꯒꯤ ꯅꯥꯛꯁꯤꯗ ꯅꯥꯇꯣꯜꯒꯤ ꯅꯥꯛꯁꯤꯗ ꯁꯝꯕ꯭ꯔꯨ ꯂꯩꯔꯕꯗꯤ ꯂꯥꯏꯕꯛ ꯐꯕ ꯃꯤ ꯑꯣꯏ ꯅꯤꯄꯥꯅ ꯌꯦꯠꯇ ꯅꯨꯄꯤꯅ ꯑꯣꯏꯗ ꯂꯩ ꯑꯌꯥꯝꯕꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯁꯦ ꯅꯨꯄꯥꯒꯤꯅ ꯌꯦꯠꯇ ꯅꯨꯄꯤꯒꯤꯅ ꯑꯣꯏꯒꯤꯗ ꯃꯁꯤꯅ ꯌꯥꯝ ꯐꯕ ꯑꯣꯏꯌꯦ ꯑꯗꯨꯒ ꯅꯤꯄꯥꯗ ꯌꯦꯠꯇ ꯂꯩꯕ ꯐꯠꯇꯕꯁꯨ ꯖꯒꯥ ꯑꯃꯅꯤ ꯌꯥꯎꯔꯛꯈꯤꯅꯤ ꯑꯗꯨꯒ ꯅꯨꯄꯤꯗ ꯑꯣꯏꯗ ꯉꯥꯛꯇ ꯐꯈꯤꯕꯁꯨ ꯅꯠꯇꯦ ꯑꯣꯏꯗ ꯂꯩꯕꯒꯤ ꯐꯠꯇꯕꯁꯨ ꯈꯔ ꯁꯨꯝ ꯂꯩ ꯑꯌꯥꯝꯕꯅꯗꯤ 100%ꯁꯤꯗꯤ ꯅꯨꯄꯥꯅ ꯌꯦꯠꯇ ꯅꯨꯄꯤꯅ ꯑꯣꯏꯗ ꯑꯁꯤꯒꯤ ꯐꯣꯜ ꯑꯐꯕ ꯂꯩꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯈꯣꯡꯒꯤ ꯈꯨꯅꯤꯡꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯋꯥꯍꯩ ꯈꯣꯟꯐꯝ ꯐꯖꯕ ꯊꯕꯛ ꯊꯧꯔꯝꯗ ꯄꯣꯃꯤꯠ ꯎꯕ ꯃꯔꯝꯆꯠ ꯐꯖꯩ ꯅꯤꯄꯥꯅ ꯌꯦꯠꯇ ꯊꯨꯡꯂꯕꯗꯤ ꯅꯨꯄꯤꯒꯤ ꯐꯤꯖꯦꯠ ꯄꯥꯝꯕꯤ ꯅꯨꯄꯤꯒꯨꯝꯅ ꯁꯥꯖꯠ ꯄꯥꯝꯃꯤ ꯑꯗꯨꯒ ꯅꯤꯄꯥꯒꯤ ꯌꯦꯠ ꯊꯪꯕ ꯐꯩꯔꯨꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯁꯦꯟ ꯊꯨꯝ ꯃꯁꯥꯅ ꯇꯥꯟꯖꯕ ꯉꯝꯃꯤ ꯍꯦꯟꯅ ꯇꯥꯟꯁꯤꯟꯗꯨꯅ ꯄꯩꯕꯒꯤ ꯋꯥꯈꯜꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯌꯨꯝꯕꯥꯜꯂꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯕ ꯅꯨꯄꯤꯗꯨꯅ ꯑꯣꯏꯗ ꯐꯜ ꯑꯁꯤꯒ ꯐꯪꯒꯅꯤ ꯍꯥꯏ ꯑꯁꯨꯝꯅ ꯑꯗꯨꯒ ꯅꯤꯄꯥꯒꯤ ꯑꯣꯏ ꯊꯪꯕ ꯐꯩꯔꯨꯗ ꯁꯝꯕ꯭ꯔꯨ ꯂꯩꯔꯕꯗꯤ ꯆꯤꯔꯕ ꯀꯥꯟꯗ ꯃꯔꯨꯞ ꯃꯄꯥꯡ ꯂꯩꯇꯦ ꯃꯔꯤ ꯃꯇꯥꯅ ꯌꯦꯛꯅꯩ ꯅꯠꯇ꯭ꯔꯒꯅ ꯂꯝꯆꯠ ꯐꯖꯗꯅ ꯆꯠꯄꯗꯒꯤ ꯃꯤꯁꯤꯡꯅ ꯇꯨꯍꯠꯄꯤꯕ ꯑꯣꯏ ꯅꯨꯄꯤꯗꯨꯅ ꯌꯦꯠ ꯊꯪꯕꯗ ꯐꯜ ꯑꯁꯤ ꯐꯪꯉꯤ ꯍꯥꯏ ꯑꯗꯨꯒ ꯅꯤꯡꯖꯣꯟꯗ ꯆꯥ ꯅꯠꯇ꯭ꯔꯒ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯄꯨꯛꯆꯦꯜ ꯏꯪ ꯇꯞꯄꯤ ꯃꯆꯥ ꯌꯥꯝꯅ ꯄꯣꯛꯇꯦ ꯃꯍꯥꯛꯅ ꯐꯪꯖꯕ ꯃꯆꯥꯗꯤ ꯃꯁꯥ ꯃꯎ ꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯏꯕꯛꯀꯤ ꯄꯤꯁꯨꯝ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯆꯥ ꯅꯠꯇ꯭ꯔꯒ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯃꯔꯥꯏꯕꯛ ꯐꯕ ꯃꯤꯑꯣꯏꯅꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤꯗ ꯃꯁꯥꯅ ꯁꯣꯏꯈꯤꯕꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯕ ꯑꯗꯨꯒ ꯁꯥꯒꯣꯟꯅꯩ ꯑꯗꯨꯕꯨ ꯍꯣꯠꯅꯕ ꯂꯦꯞꯇꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯃꯤꯅ ꯃꯁꯛ ꯈꯪꯕ ꯃꯥꯡꯈ꯭ꯔꯕꯁꯤꯡꯒꯤ ꯍꯟꯖꯤꯟꯍꯟꯕ ꯑꯗꯨꯒ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯇꯥꯟꯐꯝ ꯐꯪꯉꯤ ꯍꯥꯏ ꯑꯗꯨꯒ ꯅꯤꯄꯥꯒꯤ ꯑꯣꯏ ꯊꯪꯕ ꯅꯥꯀꯣꯡꯁꯨ ꯉꯁꯥꯏ ꯀꯅꯥꯅꯣꯝ ꯍꯪꯉꯛꯈꯤ ꯅꯥꯀꯣꯡꯒꯤꯁꯤꯀꯣ ꯑꯩ ꯀꯃꯦꯟ ꯑꯝꯇ ꯄꯥꯖꯗ꯭ꯔꯦꯀꯣ ꯉꯁꯤꯗꯤ ꯍꯥꯏꯗꯤ ꯋꯥꯠꯍꯧꯕ ꯀꯝꯄ꯭ꯂꯤꯠ ꯂꯣꯏꯅ ꯁꯨꯅ ꯑꯩ ꯄꯥꯖꯔꯒꯦ ꯇꯧꯕꯅꯤ ꯁꯝꯕ꯭ꯔꯨꯒꯤ ꯃꯈꯩ ꯃꯆꯤꯠ ꯇꯥꯕꯗꯨ ꯃꯌꯥꯝꯅ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯗꯤ ꯂꯣꯏꯅ ꯁꯨꯅꯕ ꯑꯩ ꯄꯥꯖꯔꯝꯃꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯅꯤꯄꯥꯒꯤ ꯑꯣꯏ ꯊꯪꯕ ꯅꯥꯀꯣꯡꯗ ꯁꯝꯕ꯭ꯔꯨ ꯂꯩꯔꯕꯗꯤ ꯄꯨꯛꯆꯦꯜ ꯏꯪ ꯇꯞꯄꯤ ꯅꯨꯄꯤꯒꯤꯅ ꯌꯦꯠꯇ ꯃꯁꯤꯒꯤ ꯐꯣꯜ ꯐꯪꯉꯤ ꯑꯗꯨꯒ ꯈꯗꯥꯡ ꯑꯣꯏꯔꯝ ꯑꯣꯏꯅ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯑꯆꯧ ꯑꯁꯥꯡꯅ ꯆꯥꯜꯂꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯐꯪꯉꯤ ꯃꯤꯡꯆꯠ ꯐꯪꯉꯤ ꯌꯥꯏꯐꯕꯤ ꯑꯣꯏ ꯅꯨꯄꯤꯒꯤꯅ ꯌꯦꯠꯂꯣꯝꯗ ꯊꯨꯡꯂꯕꯗꯤ ꯐꯜ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯅꯨꯄꯤꯅ ꯑꯣꯏ ꯊꯪꯕ ꯕ꯭ꯔꯤꯖꯀꯤ ꯃꯉꯣꯟꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯌꯨꯝ ꯍꯦꯛ ꯄꯥꯟꯕꯒ ꯃꯤꯔꯣꯜꯕꯤ ꯑꯣꯏꯗꯨꯅ ꯃꯆꯥ ꯊꯨꯅ ꯄꯣꯛꯄ ꯃꯃꯥ ꯑꯣꯏ ꯁꯝꯕ꯭ꯔꯨꯅ ꯃꯤꯠꯀꯤ ꯄꯤ ꯇꯥꯐꯝꯗ ꯆꯞ ꯆꯥꯅ ꯊꯨꯡꯂꯕꯗꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯕꯤ ꯃꯆꯥ ꯃꯁꯨꯒꯤ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ
ꯅꯤꯡꯉꯝꯗꯕ ꯂꯣꯏꯅꯅ ꯀꯥꯏꯅꯈꯤꯕ ꯊꯃꯣꯏ ꯍꯧꯕ ꯆꯩꯅꯥ ꯐꯪꯗꯨꯅ ꯃꯍꯥꯛꯀꯤꯗꯃꯛ ꯇꯦꯡꯊꯥꯅ ꯑꯣꯏꯕ ꯆꯩꯅꯥ ꯄꯨꯟꯁꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯐꯪꯏ ꯍꯥꯏ ꯑꯗꯨꯒ ꯈꯨꯕꯤ ꯃꯔꯨ ꯑꯇꯣꯡꯕ ꯈꯨꯖꯦꯡꯒꯤ ꯃꯐꯝꯗ ꯆꯥ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯍꯛꯆꯥꯡꯒꯤ ꯐꯝꯕꯤ ꯐꯩ ꯑꯗꯨꯒ ꯇꯤꯟꯖꯦꯜ ꯂꯥꯏꯆꯦꯟꯗꯕ ꯍꯛꯆꯥꯡꯕꯨ ꯉꯥꯛꯇꯨꯅ ꯊꯝꯅꯤꯡꯏ ꯑꯗꯨꯒ ꯇꯤꯟꯅꯔꯨꯕ ꯃꯤꯅ ꯆꯥꯜꯂꯤ ꯅꯥꯎ ꯈꯨꯕꯥꯛꯀꯤ ꯑꯇꯣꯡꯕ ꯈꯨꯅꯥꯎꯕꯤꯒꯤ ꯃꯄꯥ ꯈꯨꯖꯦꯡꯒ ꯇꯥꯏꯅꯕ ꯃꯐꯝ ꯑꯁꯤꯗ ꯆꯥ ꯅꯠꯇ꯭ꯔꯒ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯏꯄꯣꯞ ꯄꯣꯊꯥꯗꯅ ꯑꯩꯈꯣꯏ ꯂꯝ ꯆꯠꯄ ꯖꯒꯣꯏ ꯏꯁꯩ ꯊꯋꯥꯏ ꯌꯥꯎꯕ ꯏꯕ ꯈꯣꯠꯄꯗ ꯄꯨꯛꯅꯤꯡ ꯆꯪꯁꯤꯟꯕ ꯃꯍꯩ ꯄꯤꯕ ꯑꯣꯏ ꯑꯗꯨꯒ ꯅꯤꯄꯥꯅ ꯃꯤꯠꯇ ꯌꯦꯠ ꯊꯪꯕ ꯄꯤ ꯇꯥꯐꯝꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯐꯝ ꯑꯃꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯧꯗꯣꯛꯇ ꯑꯋꯥꯕ ꯇꯦꯡꯊꯥ ꯑꯣꯏꯅꯕ ꯐꯪꯒꯜꯂꯤ ꯅꯨꯄꯤꯅ ꯑꯣꯏ ꯊꯪꯕ ꯅꯥꯀꯟꯗ ꯊꯨꯡꯂꯕꯗꯤ ꯐꯜ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯒꯅꯤ ꯍꯥꯏ ꯑꯗꯨꯅ ꯃꯊꯪꯗ ꯅꯨꯄꯤꯅ ꯌꯦꯠ ꯊꯪꯕ ꯄꯤ ꯇꯥꯐꯝꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯃꯍꯥꯛꯀꯤ ꯂꯩꯒꯗꯧꯔꯤꯕ ꯅꯤꯄꯥꯒꯤ ꯃꯔꯤꯗꯒꯤ ꯇꯦꯡꯊꯥꯅ ꯑꯣꯏꯕ ꯐꯪꯒꯜꯂꯤ ꯅꯨꯄꯥꯒꯤꯅ ꯑꯣꯏ ꯊꯪꯕꯗ ꯅꯨꯄꯤꯒꯤ ꯃꯔꯝꯒꯤꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯒꯅꯤ ꯍꯥꯏ ꯅꯤꯄꯥꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯅꯤꯡꯊꯧꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯈꯪꯍꯧꯗꯅ ꯃꯤꯡꯆꯠ ꯐꯪꯕ ꯂꯟ ꯊꯨꯝ ꯃꯍꯩ ꯃꯁꯤꯡ ꯃꯔꯧꯁꯤꯡ ꯆꯥꯎꯈꯠꯄ ꯃꯤꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯐꯪꯏ ꯅꯨꯄꯤꯗ ꯑꯣꯏ ꯊꯪꯕ ꯐꯣꯜ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅꯤ ꯑꯗꯨꯒ ꯅꯤꯄꯥꯒꯤꯅ ꯑꯩꯈꯣꯏꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯅꯥꯎꯕꯤꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯂꯂꯣꯟ ꯏꯇꯤꯛ ꯑꯃꯁꯨꯡ ꯑꯪꯀ ꯍꯣꯠꯄ ꯄꯥꯟꯖꯤꯅꯆꯤꯡꯕ ꯊꯕꯛ ꯃꯥꯏꯕꯒꯤ ꯀꯥꯡꯂꯣꯟ ꯒ꯭ꯔꯍꯒꯤ ꯈꯣꯡꯆꯠ ꯄꯥꯕꯅꯆꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯈꯨꯗꯝ ꯑꯁꯤ ꯂꯩꯒꯜꯂꯤ ꯂꯝ ꯆꯠꯂꯕꯗꯤ ꯃꯤꯅ ꯃꯁꯛ ꯈꯪꯏ ꯅꯨꯄꯤꯒꯤꯅ ꯑꯣꯏꯗ ꯊꯨꯡꯂꯕꯗꯤ ꯍꯥꯏꯔꯤꯕ ꯐꯣꯜ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅꯤ ꯍꯥꯏ ꯃꯌꯥꯝ ꯀꯃꯦꯟ ꯄꯥꯗ꯭ꯔꯦꯅ ꯋꯥꯔꯝꯗꯧ ꯃꯥꯜꯂꯦ ꯀꯃꯦꯟꯁꯤ ꯁꯟꯗꯦꯗ ꯂꯣꯏ ꯄꯥꯖꯔꯒꯦꯀꯣ ꯅꯤꯄꯥꯒꯤ ꯈꯨꯖꯥꯏꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯊꯕꯛ ꯊꯧꯔꯝ ꯇꯧꯕꯗ ꯑꯣꯏꯖꯕ ꯊꯤꯕ ꯂꯥꯏꯕꯨ ꯌꯥꯝꯅ ꯊꯥꯖꯅ ꯅꯤꯡꯒꯅꯤ ꯑꯗꯨꯒ ꯇꯧꯁꯤꯟꯅꯗꯨꯅ ꯑꯣꯟꯅ ꯇꯩꯅꯕ ꯎꯍꯟꯕ ꯉꯝꯃꯤ ꯋꯥ ꯉꯥꯡꯗꯅ ꯊꯕꯛ ꯄꯥꯏꯈꯠꯂꯤ ꯃꯥꯏꯕꯒꯤ ꯊꯕꯛ ꯊꯧꯔꯝ ꯇꯧꯕ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤꯒꯤꯅ ꯑꯣꯏꯗ ꯍꯥꯏꯔꯤꯕ ꯐꯣꯜ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯒꯅꯦꯕ ꯑꯣꯏꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯅꯨꯄꯥꯒꯤ ꯈꯨꯕꯤꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯍꯛꯆꯥꯡ ꯉꯥꯛ ꯁꯦꯟꯕ ꯄꯥꯝꯃꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯂꯥꯏꯔꯤꯛ ꯏꯕ ꯁꯩꯔꯦꯡ ꯏꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯆꯤꯡ ꯂꯦꯝꯕꯒ ꯂꯣꯏꯅꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯏ ꯑꯗꯨꯒ ꯃꯌꯥꯏ ꯀꯥꯕꯗꯤ ꯂꯩ ꯅꯨꯄꯤꯗꯅ ꯑꯣꯏ ꯍꯥꯏꯔꯤꯕ ꯐꯣꯜ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯒꯅꯦꯕ ꯑꯗꯨꯒ ꯅꯤꯄꯥꯒꯤ ꯈꯨꯠꯌꯦꯠ ꯈꯨꯅꯥꯎꯕꯤꯒꯤ ꯃꯄꯥ ꯈꯨꯄꯥꯛꯀꯤ ꯑꯇꯣꯡꯕ ꯑꯊꯣꯠꯄꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯊꯧꯅꯥ ꯐꯩ ꯄꯥꯡꯒꯟ ꯀꯜꯂꯤ ꯃꯔꯩ ꯌꯦꯠꯅꯕ ꯄꯥꯝꯃꯤ ꯂꯥꯟꯗ ꯊꯧꯏ ꯄꯨꯛꯅꯤꯡ ꯇꯦꯡꯊꯥꯅ ꯉꯥꯛꯄꯤꯒꯅꯤ ꯄꯨꯛꯅꯤꯡ ꯇꯣꯟꯊꯅ ꯍꯤꯡꯗꯦ ꯅꯨꯄꯤꯒꯤꯅ ꯑꯣꯏꯗ ꯍꯥꯏꯔꯤꯕ ꯐꯣꯜ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯒꯅꯦꯕ ꯑꯗꯨꯒ ꯅꯤꯄꯥꯒꯤ ꯈꯨꯖꯦꯡꯒ ꯇꯥꯏꯅꯕ ꯈꯨꯕꯥꯛꯀꯤ ꯑꯇꯣꯡꯕ ꯈꯨꯅꯥꯎꯕꯤ ꯃꯄꯥꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯉꯥꯎꯖꯕ ꯑꯀꯦ ꯑꯃꯧꯒꯤ ꯄꯨꯛꯅꯤꯡꯗ ꯆꯪꯕ ꯏꯁꯩ ꯅꯣꯡꯃꯥꯏ ꯄꯥꯝꯃꯤ ꯆꯤꯡ ꯂꯦꯝꯕ ꯋꯥꯈꯜꯒꯤ ꯗꯣꯂꯥꯜ ꯁꯥꯕ ꯋꯥꯈꯜꯗ ꯑꯩꯈꯣꯏꯒꯤ ꯇꯥꯎꯏ ꯅꯨꯄꯤꯗꯅ ꯑꯣꯏꯗ ꯍꯥꯏꯔꯤꯕ ꯐꯣꯜ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯒꯅꯦꯕ ꯑꯗꯨꯅ ꯅꯤꯄꯥꯒꯤ ꯌꯦꯠꯀꯤ ꯈꯨꯖꯦꯡ ꯇꯥꯏꯅꯕ ꯈꯨꯕꯣꯝ ꯊꯪꯕ ꯑꯩꯈꯣꯏꯒꯤ ꯈꯨꯕꯥꯛꯀꯤ ꯑꯇꯣꯡꯕ ꯃꯐꯝꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯃꯍꯥꯛ ꯅꯣꯏ ꯄꯦꯟꯕ ꯅꯨꯡꯉꯥꯏꯕ ꯊꯧꯖꯥꯜ ꯍꯩꯕ ꯄꯤ ꯀꯣ ꯑꯗꯨꯒ ꯏꯅꯤꯡꯈꯣꯒꯤ ꯖꯒꯣꯏ ꯏꯁꯩꯒꯤ ꯄꯥꯝꯃꯤ ꯂꯣꯏꯅꯅ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯑꯣꯏꯗ ꯂꯩꯕ ꯐꯣꯜ ꯑꯣꯏꯒꯗꯕꯅꯦꯕ ꯅꯨꯄꯤꯗ ꯑꯣꯏꯔꯒꯗꯤ ꯅꯤꯄꯥꯒꯤ ꯈꯨꯗꯣꯟꯕꯤꯒ ꯈꯨꯕꯤꯒꯤ ꯀꯥꯔꯛ ꯈꯨꯕꯤꯒꯤ ꯆꯠꯊꯔꯛꯄ ꯑꯇꯣꯡꯕ ꯈꯨꯕꯥꯛꯀꯤ ꯃꯐꯝ ꯁꯝꯕ꯭ꯔꯨꯅ ꯊꯨꯡꯂꯕꯗꯤ ꯋꯥꯈꯜ ꯃꯝꯕ ꯄꯣꯠ ꯃꯥꯡꯍꯟꯕ ꯁꯥꯎꯒꯟꯕ ꯄꯤ ꯃꯥꯒꯤ ꯀꯥꯟꯅꯕꯗꯤ ꯊꯤꯒꯜꯂꯤ ꯅꯨꯄꯤꯗꯨꯅ ꯑꯣꯏꯗ ꯍꯥꯏꯔꯤꯕ ꯐꯣꯜ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯒꯅꯦꯕ ꯀꯣ ꯗꯦꯟ ꯑꯗꯨꯒ ꯈꯧꯔꯤ ꯆꯔꯝꯒꯤ ꯑꯀꯨꯠꯄ ꯃꯄꯥ ꯆꯞ ꯆꯥꯅ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯗꯨꯒꯤ ꯄꯔꯦꯡ ꯃꯄꯥ ꯆꯥꯅ ꯑꯃꯒꯁꯨ ꯊꯨꯡꯂꯕ ꯃꯤꯑꯣꯏ ꯑꯗꯨ ꯄꯨꯟꯁꯤ ꯇꯦꯟꯒꯜꯂꯤ ꯃꯤꯅꯗꯤ ꯅꯨꯡꯁꯤꯕ ꯃꯤꯇꯥꯅꯤ ꯍꯥꯏ ꯑꯗꯨꯅ ꯁꯨꯝꯅ ꯍꯧꯖꯤꯛꯐꯥꯎꯗ ꯊꯝꯖꯔꯤꯁꯤꯗ ꯑꯌꯥꯝꯕ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯂꯩꯕ ꯖꯒꯥꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯁꯝꯕ꯭ꯔꯨꯒꯤ ꯂꯩꯕ ꯖꯒꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯆꯥꯎꯔꯥꯛꯅ ꯈꯔ ꯁꯨꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯁꯤꯅꯃꯛꯁꯨ ꯂꯣꯏꯕꯗꯤ ꯅꯠꯇꯦ ꯐꯣꯜ ꯑꯁꯤ ꯌꯥꯝꯅ ꯂꯩ ꯁꯝꯕ꯭ꯔꯨꯒꯤꯗꯃꯛ ꯐꯣꯜꯁꯤꯀꯣ ꯑꯗꯒꯤ
ꯑꯩꯈꯣꯏꯒꯤ ꯈꯨꯅꯝꯗ ꯃꯌꯥꯝꯅ ꯉꯁꯥꯏ ꯍꯪꯕꯤꯔꯛꯈꯤꯕ ꯈꯔ ꯑꯩ ꯍꯥꯏꯖꯧꯗꯕ ꯈꯔ ꯌꯥꯎꯔꯦ ꯈꯨꯅꯝꯗ ꯊꯨꯡꯕ ꯁꯝꯕ꯭ꯔꯨ ꯑꯣꯏꯔꯒꯗꯤ ꯄꯨꯟꯁꯤꯗ ꯆꯥꯎꯈꯠꯂꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯍꯩ ꯁꯤꯡꯉꯤ ꯁꯦꯟꯗꯣꯡ ꯐꯪꯉꯤ ꯍꯥꯏꯕ ꯑꯗꯨꯒ ꯅꯥꯇꯣꯟꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯂꯝꯗ ꯆꯠꯄ ꯀꯣꯏꯕ ꯌꯥꯝꯅ ꯄꯥꯝꯃꯤ ꯈꯣꯡꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯕꯗꯤ ꯃꯆꯥ ꯃꯁꯨ ꯍꯩꯁꯤꯡꯕ ꯃꯔꯧꯁꯤꯡ ꯂꯩꯕ ꯑꯉꯥꯡ ꯄꯨꯟꯁꯤꯗ ꯐꯪꯉꯤ ꯑꯗꯨꯒ ꯈꯣꯡ ꯌꯦꯠꯇ ꯁꯝꯕ꯭ꯔꯨ ꯊꯨꯡꯕ ꯑꯣꯏꯔꯕꯗꯤ ꯏꯄꯣꯞ ꯄꯣꯊꯥꯗꯅ ꯂꯝ ꯆꯠꯀꯟꯕ ꯑꯣꯏꯒꯜꯂꯤ ꯍꯥꯏ ꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯂꯥꯏꯠ ꯈꯔ ꯇꯧꯕꯤꯔꯣ ꯂꯥꯏꯠ ꯂꯥꯏꯠ ꯑꯝꯇ ꯇꯧꯕꯤꯗ꯭ꯔꯦ ꯗꯦꯟ ꯂꯥꯏꯕꯛꯇ ꯁꯝꯕ꯭ꯔꯨ ꯊꯨꯡꯕ ꯑꯣꯏꯔꯕꯗꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯏ ꯑꯗꯨꯒ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯗꯅ ꯅꯨꯡꯉꯥꯏꯕ ꯐꯪꯉꯤ ꯋꯥꯈꯜ ꯈꯟꯒꯜꯂꯤ ꯂꯥꯏꯕꯛꯀꯤ ꯌꯦꯠꯑꯣꯏꯅꯅ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯏ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯑꯣꯏ ꯑꯗꯨꯒ ꯄꯤꯁꯨꯝꯗ ꯊꯨꯡꯂꯕꯗꯤ ꯂꯨꯍꯣꯡꯂꯒ ꯆꯥꯎꯈꯠꯂꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏ ꯑꯗꯨꯒ ꯈꯨꯗꯥꯡ ꯌꯦꯠꯇ ꯂꯩꯕ ꯁꯝꯕ꯭ꯔꯨꯗꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯅꯨꯡꯉꯥꯏꯕ ꯆꯥꯎꯈꯠꯄ ꯐꯪꯉꯤ ꯄꯨꯟꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯌꯥꯎꯗꯅ ꯄꯥꯟꯕ ꯑꯣꯏ ꯍꯥꯏ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤꯕꯁꯤꯒꯤ ꯈꯗꯥꯡꯒꯤꯁꯨ ꯌꯥꯎꯔꯤꯀꯣ ꯑꯗꯣ ꯈꯨꯠ ꯑꯣꯏꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛ ꯊꯧꯔꯝ ꯌꯥꯝ ꯇꯧꯒꯜꯂꯤ ꯍꯥꯏ ꯍꯧꯖꯤꯛ ꯍꯥꯏꯖꯔꯤꯕ ꯑꯀꯣꯟꯕ ꯍꯥꯏꯖꯁꯤꯡꯁꯤꯗꯤ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯂꯩꯕꯁꯤꯡꯗꯨꯁꯨ ꯁꯨꯝ ꯄꯟꯕ ꯌꯥꯔꯦꯀꯣ ꯈꯗꯥꯡꯒꯤ ꯌꯦꯠ ꯊꯪꯕ ꯅꯥꯀꯟꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯑꯐꯕ ꯃꯔꯨꯞ ꯃꯄꯥꯡ ꯐꯪꯉꯤ ꯇꯧꯔꯨꯕ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏ ꯑꯗꯨꯒ ꯄꯥꯝꯕꯣꯝꯗ ꯁꯝꯕ꯭ꯔꯨ ꯊꯨꯡ ꯑꯁꯤꯁꯨ ꯉꯁꯥꯏ ꯀꯅꯥꯅꯣ ꯍꯪꯕꯤꯔꯛꯈꯤꯕꯅꯤ ꯄꯥꯝꯕꯣꯝꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯄꯤ ꯑꯗꯨꯒ ꯌꯦꯠ ꯊꯪꯕ ꯈꯨꯖꯦꯡꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯄꯨꯟꯁꯤꯗ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏ ꯍꯥꯏꯔꯤ ꯂꯥꯏꯠ ꯅꯝꯕꯤꯌꯣ ꯃꯌꯥꯝ ꯂꯥꯏꯠ ꯅꯝꯕꯤꯌꯣ ꯑꯗꯨꯒ ꯑꯣꯏ ꯊꯪꯕ ꯈꯨꯖꯦꯡꯗ ꯀꯣ ꯊꯨꯡꯂꯕꯗꯤ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯁꯦꯜ ꯊꯨꯝ ꯃꯥꯡꯕ ꯀꯌా ꯊꯣꯛꯄ ꯈꯨꯗꯝ ꯑꯣꯏꯒꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯤꯟꯒꯤ ꯌꯦꯠ ꯊꯪꯕ ꯆꯤꯝꯕꯥꯜꯁꯤꯒꯤ ꯃꯊꯛꯇ ꯌꯦꯠ ꯊꯪꯕ ꯆꯤꯝꯕꯥꯜꯁꯤꯒꯤ ꯃꯊꯛꯁꯤꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯌꯨꯝꯕꯥꯜꯕ ꯃꯇꯨꯡ ꯌꯨꯝꯕꯥꯜ ꯅꯨꯡꯉꯥꯏꯕ ꯂꯟ ꯊꯨꯝ ꯆꯥꯎꯈꯠꯄ ꯑꯣꯏ ꯑꯗꯨꯒ ꯆꯤꯜꯒꯤ ꯑꯣꯏ ꯊꯪꯕꯗ ꯊꯨꯡꯕ ꯁꯝꯕ꯭ꯔꯨ ꯀꯣ ꯆꯤꯟꯁꯤꯒꯤ ꯑꯣꯏ ꯊꯪꯕꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯕ ꯑꯣꯏꯔꯕꯗꯤ ꯌꯨꯝꯕꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡ ꯆꯥꯗꯕ ꯌꯨꯝꯕꯥꯟ ꯑꯣꯏꯒꯜꯂꯤ ꯍꯥꯏ ꯑꯗꯨꯒ ꯆꯤꯝꯕꯥꯜꯗ ꯅꯤꯡꯊꯤꯖꯅ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯁꯝꯕ꯭ꯔꯨꯅ ꯂꯩꯇꯦꯡꯂꯕꯗꯤ ꯃꯌꯨꯝ ꯉꯟꯅ ꯄꯥꯟꯒꯜꯂꯤ ꯑꯗꯨꯒ ꯌꯦꯠꯇ ꯑꯣꯏꯅ ꯊꯨꯡꯂꯕꯗꯤ ꯅꯤꯄꯥꯗꯒꯤ ꯑꯐꯕ ꯀꯌꯥ ꯐꯪꯉꯤ ꯑꯗꯨꯒ ꯑꯣꯏꯗ ꯊꯨꯡꯂꯕꯗꯤ ꯅꯨꯄꯤꯒꯤ ꯑꯐꯕꯒꯤ ꯈꯨꯗꯝ ꯑꯣꯏꯒꯜꯂꯤ ꯑꯗꯨꯒ ꯌꯥꯔꯤꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯍꯛꯆꯥꯡ ꯐꯠꯀꯟꯗꯦ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯜꯂꯤ ꯍꯥꯏꯔꯤ ꯗꯦꯟ ꯑꯗꯨꯒ ꯂꯨꯈꯝꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯃꯍꯥꯛ ꯑꯗꯨꯒꯤ ꯄꯨꯟꯁꯤꯗ ꯏꯁꯤꯡꯗ ꯑꯀꯤꯕ ꯐꯪꯕ ꯂꯩꯒꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝꯗ ꯉꯁꯥꯏ ꯄꯥꯝꯕꯣꯝꯒꯤ ꯀꯅꯥꯅꯣꯝ ꯍꯥꯏꯕꯤꯔꯛꯈꯤ ꯁꯤꯁꯨ ꯀꯣ ꯑꯩꯅ ꯍꯥꯏꯐꯦꯠ ꯎꯖꯧꯕꯗꯨ ꯑꯗꯨ ꯉꯥꯛꯇꯅꯦ ꯍꯥꯏꯖꯔꯤꯁꯦ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯒꯤ ꯃꯇꯦꯡ ꯀꯌꯥ ꯐꯪꯉꯤ ꯑꯐꯕ ꯃꯔꯨꯞ ꯈꯔ ꯐꯪꯒꯅꯦꯕ ꯑꯗꯨꯒ ꯅꯤꯄꯥꯅ ꯑꯣꯏ ꯊꯪꯕ ꯄꯥꯝꯕꯣꯝꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯕ ꯑꯣꯏꯔꯕꯗꯤ ꯃꯈꯣꯡ ꯉꯥꯛꯄꯤꯒꯅꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯑꯣꯏ ꯅꯨꯄꯤꯅ ꯌꯦꯠ ꯊꯪꯕꯗ ꯊꯨꯡꯂꯕꯗꯤ ꯃꯍꯥꯛꯀꯤ ꯃꯍꯩ ꯑꯁꯤ ꯐꯪꯉꯤ ꯅꯨꯄꯥꯅ ꯌꯦꯠꯇ ꯊꯨꯡꯂꯒꯅ ꯄꯥꯡꯒꯜ ꯀꯟꯕ ꯑꯣꯏ ꯅꯨꯄꯤꯅ ꯑꯣꯏꯗ ꯊꯨꯡꯂꯒꯅ ꯄꯥꯡꯒꯜ ꯀꯟꯕ ꯃꯔꯤꯡꯖꯦꯜ ꯂꯩꯕꯤ ꯑꯣꯏ ꯑꯗꯨꯒ ꯈꯖꯥꯏꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯅ ꯊꯕꯛ ꯇꯧꯕ ꯅꯤꯡꯕꯗꯤ ꯀꯌꯥ ꯊꯨꯡꯒꯟꯗꯕ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯃꯔꯛꯇꯗꯤ ꯌꯥꯎꯏ ꯃꯤꯅꯗꯤ ꯁꯛꯈꯪꯗꯦ ꯑꯗꯨꯒ ꯉꯛꯁꯝꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯉꯛꯁꯝꯁꯨ ꯀꯅꯥꯅꯣꯝ ꯍꯥꯏꯕꯤꯔꯛꯈꯤ ꯉꯁꯥꯏ ꯉꯛꯁꯝꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯕ ꯇꯥꯔꯒꯗꯤ ꯑꯍꯜ ꯂꯃꯟꯒꯤ ꯃꯥꯜ ꯆꯥꯡ ꯐꯪꯒꯜꯂꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤꯉꯣꯟꯗꯒꯤ ꯈꯨꯗꯣꯜ ꯄꯣꯠ ꯐꯪꯒꯜꯂꯤ ꯍꯥꯏꯕ ꯑꯗꯨꯒ ꯁꯗꯣꯜꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯂꯕꯗꯤ ꯁꯗꯣꯜꯗꯀꯣ ꯃꯍꯥꯛꯅ ꯇꯥꯜꯂꯤꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗ꯭ꯔꯕꯗꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯟꯗꯦ ꯏꯋꯥ ꯋꯥꯗꯅ ꯐꯪꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯦ ꯍꯥꯏ
aduga faigal da sambru thung labadi lan chende aduga faigal jet thangbada sambru thung labadi lan thum chenba oigali aduga ningdu da sambru thung labadi yumbal nungaiba haibadu oi asumna lairiba singse sambrugi ointi chaurakpa khara sum haijare hatare aduna sambrugi matang simati swaida lusinjanabagi tanjado lownaba tawjage aduga sigi makhada lakadeba topic singsidi ekoi maruna lakine ko haije jumbalo nabjing so episode na thagat sakhiba sing loina amuk review tawjarani adagi atopa leriba kani mamang hek thaba thakhiba sing khudima adugi topic su matang tang la ani hatare khubak mai gi ga ga loi lakini okay aduna matam se pung tara hele ngayam mayam nang sigi live si hu fawda chithadana yingbiriba kudima ko channel sigi mai kai degi thagas chabu phongdok chari aduna numti numi khudingi mayam pung mapan ba taraga di pk channel da dum on thok biro mi yeng changbiro aduga makhan mathen kya gi tahogdraga khoi tahogdena amuk han biron haibase 2 times 3 times hangraba singdadi khara sum warane hatare aduna mayamna pung mapan ta khudingi pung mapan ne tara bok nuti numi khudingi live sida book review to bugi sida mayam saruk adum yaminasi ngasi su yari mausa su yabirakli tungkoin su yaminasi agoi khangdaba kya khangminanabagi tanjado adum makhata na lomina kisi haibu wafam ji thamjaraga losinjage mayam hena khangmining ba lebi singda adum agi number da contact to biro aduga sum pau phone si kari kari lege hangning ba khotba lebi singdo sida ina comment si loina mo pahaudrabani na mayamna otherwise lana khanbi kiba yarok pasu ay madu khanbi gano comment mayam ji pa duna lebi daraga di somda ina like pa doi basi jo pahum khangaroi wakhan da changaroi hatare okay adudi mayam ngasi gi dilo sinjarage nuti numi khuding pung mapan da thengnarasi live stream da Monday to Saturday book review aduga Sunday sina mayam gi question interaction tongnabagi aduma ai thamjare adumaina siso sina hena faragade adumuk sathagini aduga marakta kaigum sembok pya ba leiba taragadi mayam gi suggestion mayam comment adum pibiro aduga mayamna aingonda question amadi suggestion tongan especially oina aigi WhatsApp to sum hangbiro adu singdu question answer aigi blog and sum semjaraknaba tawjari hangbining ba any aigi channel sigi matang hangbining ba habining ba suggest tobining ba khudimak to sum aigi number do WhatsApp number do na comment thabiro aitare aduga ai question answer location nam tawjage okay ai mayam hajaroge losinjarage nungti numi khuding pung mapan da thengnasi aikoi ano topic kya leri makhan mathen gi topic kok tagi na khong phawba sida aikoina khangba yaba mayam leri aikoi khangdabana khangda sum sakhib taragadi aiso loina ma khangbadi nate ko aina haibida sobi yoro so aingoni hena khangbi ba mi yoro ma so chungthok mina bagi tanja do koi lomina se ajabane pari manga number okay ai number hajarage ma'am 700 59 833 96 700 59 833 96 okay ma'am adudi yam thengna so lei busi phate good night ma'am everyone mong pharase